खुरुमजरी SKTV न्यूज़ संदोक्चरीबा दि मणिपुर फाइल से थरमदा मयाम तराम मुक्चरी मणिपुर फाइल संगसी खनगदौरिबा हिरमसी फेब्रुवारी 9दा चीफ मिनिस्टर ओइरंबा एन बिरेना फम थादोखरबा मतुंगदा फेब्रुवारी तांग 19दा स्टेट असिदा प्रेसिडेंट्स रूल सलाइग्रे मदुगी मतुंगदा ngasi फावबदा हाइबदि ngasi मेगी तांग 15 फावबदा था अहुम मपुंग फाना हेनगरबनी अदुना प्रेसिडेंट्स रूल सलाइद्रिंगगी ममांग लैखिबा नुमित खरनी 9दगी 19 फावबगी मनुंगदा लैखिबा मतमसिदा लैंगाक सेनबा होनकिबा मदुदा ngamgidaba मदुगी मतुंग प्रेसिडेंट्स रूल सलाइगिबा अदुगी मतुंगदै हौजिक फावबा था अहुम मपुंग फाना हेलबसि फावबदा अनोबा लैंगाक सेमगदबनी हाइदना मियामना तक्सिलिबा अदुगा प्रेसिडेंट्स रूल से मियामना पामनाबा वालकले मणिपुर की लेरिबा इरांग असि लोइसनगनी प्रेसिडेंट्स रूल थम्मे फरे अदु तारगदि खरा फगलनी न खलमबदु अदुम हानगी हामुदौना लैबनिना मदु लैंगाक सेमजरगे अनोबा लैंगाक सेमगे हाइबगी वफम फावबा एमएलए सिंगी माइकेदिगे एमएलए कुनमाथोइन खुजेक पिराकांदा प्राइम मिनिस्टर नरेंद्र मोदी यूनियन होम मिनिस्टर अमित शाह चेरोल पिसिलगा तक्सिनखिबा यावरे मदुगी मतुंग संबित पात्रा इम्फालदा लाक्लमे अदुगा होय मदुगी चपचापा इन डिटेल्स थादोरक्तरगसु मयामना अदुम खंगनब वाफमनी अदुना महाक चखरबा मतुंगदा अमुक हौजिक इनौ नौना ngarang handagi ningpung ngangnaraiba aduga sonaraiba wafamdi BJP manungda N Biren bu Chief Minister oiba pamba khara aduga mahakpu sindokpa pamba anouba MLA mabu Chief Minister ohenba pamba MLA khara group ani thongna BJP ge MLA singi marakta leinarei hanadagi leinarakpa pibam du hojisudum leinari haibagi wafam duni aduga loinana ngarang koigi Patsoi Assembly Constituency ge MLA sapam kunjakesor kebagi mayumda MLA singoi mifam pangthokiba aduga tang 18 laiba tang 18 sida muk Langthabal Assembly Constituency ge MLA Karam Syamgi yumda muk MLA singipam pangthokani haibi wafam neri adu ngarang sapam kunjakesor gi yumda pangthokiba mifam da wegi en birensi sindokpa pamba anoba new MLA mabu Chief Minister ohenba pami haibagi nakanda leiba mioni haib akogi MLA sing haiba waira desyam S Rajan sketch joy kitchen adi tungan ba news report sing matungina makoi saru ya ke duga en biren bodumak Chief Minister ohenba pambagi maikei de lei hainariba govindas konthojam loinana khomanthabam ibomsa makoi yaw ki haibagi pausu leri aduna hana tokai tanaramadu ngarang khara punjalaga mifam pangthokpagi aduga maduda anoba manipur miyamna pamba lenga ama semnabagi wafam adumak Kanaki Yanaki having wafum sudum report on Raki Adugo Matangi Karam Shamgi Yum the Tang Tramp and the Pangtoko Mipamasidasu Sigi Porsi like Haita Arakanda Warip Ama Laura Bay having wafum Reduna Manipur Miamna Pamba Anoba Lengakama Anoba Lengaksi Anoba Mikal Pangtoga Sembalengak to Nataba Hosi Hingaleri by Emily Uriba Singsina Sembalengak to Anoba Lengama and a Haineris Yeduna Sigisi Ngamning Amoyna Hainerambadu Hanagi leramba pibam dagi kharama khaidi oithokpa yabagi pibam da lengak semba ngamani haibagi adumba tangkaktu yaura abra haibagi question sini aduna sigi question sida kari atopa question mayam leri siga punna chanminaba siga marak sida kya leri ge haib dunia aduna Manipur Fast ta khana nena bada sarugya anubidong tanga si studio da lengshin duna lebiri basi political analyst LEIHAOTHABAM SARATCHANDRA butaramukshari aduga social scientist Dr. DHANABIR LAISHRAM DHANABIR butaramukshari loinana Imphal Times ki editor KHUMUKCHAM RNKU butaramukshari han boina uza SARATCHANDRA digam hojira haukiba numit kharani asidagi oreiba phibam si khara yasanaba lusingba khanbada natragana Chief Minister oipa aba party ki legislature ki leader khanbada khara yanaba adumba phibam mada lae madugi maikerom da sangsilena Kanbi bra na targana yanadaba hanagi leiriba adum tokai tanabi phibam du adumak leiri ipun punsinaba ngamdri ngamnaba honabai wani haibagi phibam da leibra lengak semagi wari tokraga punsalakanda musingama khanmagi wafum bawuni kamai thamini kogi Manipur gi MLA si humpu leibasi da amal leigidraga hojiksi yankai mapan si da Congress ki manga dum tarang dum leijaba moidi Pangai happy wani Congress BJP pun doregan masih party ni mana sendok madu bawal bawa na. Aduna moi manga sidi tongana opposition ne lejabe sidi da papangan chu party ko na mapangan yang kan party ni adu MLA da manga le mina moi mapangan ji chon ba tare. Aduna moi thudong sarkar sembada moi na mi singthoking in tong ko tan tobugi khopogi adu bagi kaisu moi da adu ki koi ka hele sam da madu kisu leibu ude moi party de hire padam da BJP to ko chu kesu du ko malai te na dum hai laita san mo tinada ba so fai
चौथों चौथिन तौर सरान तौरान तौद कांग्रेस के फबसु मांगनी बीजेपी के फबसु मांगनी पुंगुन मुकमिननी मोय लोइना को अदुना तौद फै अदुगा सिदैसिदा मोय लेहौलिबा याखोय समनादे कनो हारसी यांखै मंगा हारसी मसि लोइना मक्सि बीजेपी के पुनबा लाइक माइंडेड ओइन लोइ चमिना पने सिगी मनुंगदगी मोगी कुकी एमएलए तारा पुन्ना इंडिपेंडेंट अदुगा मोगी अतो पार्टी यारोसो अदुगा बीजेपी गाते तरेसे मोय एज अ होल तारा से खाइदोगा लेहौलिबा सिदैसिदा मसीगी मिसिंग सिदैसिदा मोयना कुन मंगा सुरे कुन सुरे अदि सुरे अदा सुरे मोय pocket sum panga ngang basi kari gi noi matam ai sum khan matam da moi se asigi akoi game plan che masi tawdra di moi si chathok cha sinda nuai ro do man ba adagi yum da imai bien sing pi sing kari kari maru na haron sing la ga kai do ri ge hoji tori sida manipur gi lan ni mathak ta plus bharat ki pakistan ni lan amuk torok pagi achauba step amu operation sindur gain torok pa adagi ngarang makta da sumain tongna mu koi अकोगी इंडो म्यांमार अकोगी बॉर्डर की मणिपुर की स्टेट कुकी की अकोगी करी बर्मा की ग्रुप की मी तरा है तरा माथो है असम फल कापथरगा सी कापे सीरेन तोरीबगा सिगी सिगुम इरांग मयाम से मथंग लाकदो सीदा मखोई सी राजनीति तौरीब्रा अदुगा लेपाक की खल्लीब्रा कैदौरीगे से करीम खंदना सुमना सुम अकोगी संगाबा खोटबा कैदौबा अदगी देव कर्म की नत्रगा वोटर की पोचे खरे येदो तौबसिना पगलक तबरा सी यौदबा अदुगा नोइसे अमु हनबिरा अनु मतिक यम चाद्रे हाइबा कनोमा मियामगी खोलाव म लाई कोइ मोइबु नुसिबा याव अदुम यावरिको मोइबु सरकार याम थेमलिंगबा मोइबु तोमबा चावबो होमबसिना मंत्री हेनिंगबा अदु बाय माय मी लेजबा ताबने अदु ओवरऑल गे मतमदा मोइसिबु मतिक चादबसि लमदम सिदा थोखिबा एमएलए मयाम पोखिबा मयाम सि मनुंगदा मोइमुक सोनबसे लेत्रे मोइमुक थौना यावदबसे लेत्रे न मियाम हारपुंदा मोई कनो खरा उथोप दरकार लाए मसीदी अंगांग भवल तोरकनी मसीदी मपांगन कल मे सोली हादी खोंबान का थक्का चोंथबा अंगांग लेदना अदो होरेंदी खु तत्ला दुम लोइबदो अदुम हायना अदुगुम बगु मानबसु यावरिको तांगा थम्मना तारिख असुक मनुंग द सरकार ले सेमनी गायना अखोई एमपी ना हायरे अखोई एमएलए ना हायरे गायना सुम तौबसे आइदी मसी पॉलिटिक्स दी मदु पंगतों तुकदो फै मरमदी तारिख सोयरगा सु चोकनी अदगे सोयरगा सु चोकनी अदुमक्ता माइबक फदना सेम असु फयाम न हेना माइबीना लाइफाव फाव तो गांग बसे माइबीना तौदे सोय रही है मोइना तौरगा दे हयंग याम तुंग द बेरा लाई अदुना आइन खंजा मतमदा हौजिक मक मोइ मयाम तो ग्रुप तौरगा हारिबा मिसिंग दे कुन मंगा सुरे गाइन तौरगा दे तौरगा अदे मन मु याम नहान सी कोगी मीडिया की हाइब तारेने अमना कुकी एमएलए तरान सिना हौजिकी लेगे दोरिबा कुनमा थोयब्रा कनो कनम नोदित हाइदे सी सगलगा सरकार सेमै तौने मसी ओरदी तसेंगना आई मोतदी आईगी याम सेंगना हाइजगे मखोइना करी वखन खल्लिगे बसि तौदुम द सेपरेट एडमिनिस्ट्रेशन हाइबदुल तने यूनियन टेरिटोरी बाउ तौबगी फिल्म सि लाप मतम सि देखिदा चुराचांदपुर द मोइना ऑब्जर्व तौगिबसे तारिख 3 दा मसिदा हारिसि सेपरेशन फ्रॉम द माइटेज डे हाइबनेल मसीगी नुमित ने मोइन पांथोखरिसे मसी न्यूज़पेपर रिकॉर्ड यावनिको हारिसि मे 3 जे तौखिबसे हारिबसि एमएलए सिंग तौरगा तौदा अदुगुंबगी मेंटालिटी लेबल अदगी हौजिक सु सिरोय फेस्टिवल द कुकी सिंगी लमदा कुकी की रीजन दा एरिया दा मैतै सिंग चंगबा यारोना स्ट्रिक्टली गा तौलिबा सिगी फिल्म सिदा कुकी तरा दुना सौगटपा सरकार अम लाक्तारादि बिरेंदा नंबो क्या पोसिल लगा तौदोरी नो बिरेन अदुगी ग्रुप तुगा गवर्नमेंट सि सेमगा दुम लेहिबा लखोक्तेबा मदुम हाना एजेटिस तौगे हारगदी अनदर बिरेन अम नत्रगा बिरेन दगे ना सोनबमा लाक पदा थुदोक निंगाय वइदे खंजै अदुना सिगी मतागे कोने यामना पाइदा हाइजिन मे मुहुता होजि मोइना हाइलेइसे बिरेन नतबा अकोगी मयाम जि मरक्ता सेंटरना खलकबा मी अमे को यारे हाइबसे अदु हाइरदि करी हाइदौरि नोबा सिदी अदुम सेंटरना बो हाइरदि मोइ दुम यारनी अदो मोइ मरक्ता तोमबली चावबने पुथोपा ngамदबसे मसिगी थौनासिनि आइदि मसिदि अंगांसिं लाइरिक तंबा भावदको हयेंग मसुमाइना तौरगा चीफ मिनिस्टर खनबा खोपदागा सुमाइना का खुमुरदि मार्क्स 0 चटकने ने खंजै अदुना अदि मोदा अखोगी लीडर मसि पुथोए हाइना मोइ पार्टी मनुंग हादा बीजेपी हाते खलगा मोइगी लाइक माइंडेड पार्टी मयाम दुको पुल्ल कांदा अखोई कमाइन तौसिगेना तौरगा अदुगी स्टेप टू द 1 बाय सि तौरकांदा अरे मोइना हयेंग सेंटर ना सि ओयु हारकोला अमनिको अदुगो पुथोकमना सेंटर ना तौबा याजरे अखोई देना तौरगादि पॉलिटिक्स टू ओंथोकम मखनगी पॉलिटिक्स ने हाइजगे आहान बसि स्वाइ थमजगे होय सेंटर ना लुसिंबा खलकपदा लीडरशिप टू अदुम मदुदा सौगटकनी हाइबगी वाफम
ꯐꯣꯡꯗꯣꯛꯅꯩ ꯑꯌꯥꯝꯕꯅ ꯑꯗꯨꯒ ꯁꯤꯗꯒꯤꯁꯨ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯁꯣꯝ ꯅꯥꯀꯟꯗꯒꯤ MLA ꯁꯤꯡꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯅꯕ ꯅꯠꯇ꯭ꯔꯒꯅ ꯌꯥꯅꯗꯕ ꯒ꯭ꯔꯨꯞ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯑꯦ ꯍꯥꯏꯇꯥꯔꯒꯁꯨ ꯃꯍꯥꯛꯁꯤ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯅꯦꯅ ꯄꯨꯊꯣꯛꯑꯦ ꯍꯥꯏꯕꯒꯤ ꯄ꯭ꯔꯣꯁ ꯇꯧꯕꯁꯨ ꯊꯦꯡꯅꯗ꯭ꯔꯤ ꯑꯗꯨꯒ ꯍꯧꯈꯤꯕ ꯊꯥꯁꯤꯒꯤ ꯇꯥꯡ 12ꯗ ꯑꯩꯈꯣꯏ ꯀꯩꯔꯥꯎ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯌꯦꯟꯁꯤꯒꯤ MLA ꯅ ꯑꯩꯈꯣꯏ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯑꯍꯤꯡꯈꯣꯡꯕꯥꯡ ꯀꯩꯅꯣꯁꯤꯗ ꯊꯧꯔꯝ ꯑꯃꯈꯛ ꯃꯍꯥꯛꯁꯨ ꯌꯥꯎꯕ ꯂꯥꯛꯄꯗ ꯄꯥꯎꯃꯤꯁꯤꯡꯅ ꯃꯉꯣꯟꯗ ꯍꯪꯕꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯤꯡꯕ ꯌꯥꯝꯕꯅꯤꯅ ꯈꯨꯗꯣꯡꯆꯥꯗꯕ ꯈꯨꯔꯧ ꯑꯃ ꯏꯊꯥꯡ ꯊꯥꯡꯉꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯅꯤ ꯑꯗꯨ ꯃꯍꯥꯛꯁꯨ ꯑꯗꯨꯝ ꯐꯣꯡꯗꯣꯛꯑꯝꯃꯤ ꯁꯦꯟꯇꯔꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯛꯄꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯌꯥꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯤ ꯑꯗꯨꯅ ꯑꯣꯏꯊꯣꯛꯄꯁꯤ ꯂꯩꯉꯥꯛꯁꯤ ꯁꯦꯝꯕ ꯌꯥꯕ ꯑꯣꯏꯊꯣꯛꯄꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯗꯨꯝ ꯂꯩꯔꯦꯅ ꯈꯟꯕꯤꯔꯤꯅꯣ ꯙꯅꯕꯤꯔ ꯀꯃꯥꯏꯅ ꯊꯝꯃꯤꯅꯤ ꯖꯦꯟꯇꯜ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯅꯩꯅꯕꯁꯤꯗꯁꯨ ꯅꯛꯁꯜꯂ ꯃꯥꯜꯂꯦ ꯍꯥꯏꯀꯣ ꯅꯛꯁꯜꯂꯛꯄ꯭ꯔꯥ ꯅꯛꯁꯜꯂꯛꯇꯕ꯭ꯔꯥ ꯑꯗꯨ ꯀꯣꯏꯁꯟ ꯃꯥꯔꯛ ꯑꯃꯗꯤ ꯊꯝꯃꯤ ꯌꯦꯡꯕ ꯑꯃ ꯆꯪꯉꯤ ꯃꯁꯤ ꯆꯨꯝꯕ ꯌꯥꯕꯒꯤ ꯄꯣꯠꯁꯨ ꯂꯩ ꯍꯥꯏꯗꯤ ꯑꯩꯅ ꯁꯨꯝ ꯈꯪꯖꯕꯗ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯊꯣꯛꯈ꯭ꯔꯕ ꯄꯣꯠꯄꯨꯗꯤ ꯄꯣꯠꯅꯤꯀꯣ ꯁꯃꯤꯠ ꯄꯇ꯭ꯔ ꯂꯥꯛꯑꯒ ꯕꯨꯡꯖꯥꯒꯤ ꯕꯥꯜꯇꯦꯒ ꯈꯧꯇꯦꯒ ꯇꯣꯉꯥꯟꯅ ꯃꯤ ꯑꯇꯩ ꯌꯥꯎꯗꯨꯅ ꯎꯅꯈꯤꯕꯁꯦ ꯑꯗꯒꯤ ꯀꯥꯡꯄꯣꯛꯄꯤꯗ ꯑꯃꯨꯛ ꯂꯥꯛꯑꯒ ꯅꯦꯡꯆꯥꯛꯄꯤꯒꯦꯅ ꯑꯃꯨꯛ ꯎꯅꯩꯗꯅ ꯇꯥꯡ 5ꯒ 6ꯀꯅꯤ ꯃꯥ ꯂꯥꯛꯄꯒꯤꯀꯣ ꯁꯤꯗ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁ ꯅꯥꯎ ꯍꯥꯏꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯁꯨ ꯁꯉꯥꯏꯒꯨꯝꯕ ꯊꯧꯗꯥꯡꯒꯨꯝꯕꯗ ꯏꯈꯤꯕꯗ ꯁꯔꯀꯥꯔ ꯁꯦꯝꯕ ꯌꯥꯎꯅꯅꯕꯒꯤ ꯇꯛꯄꯗꯨꯗ ꯌꯥꯅꯤꯡꯕꯒꯤ ꯃꯑꯣꯡ ꯂꯩꯕꯒꯤꯅꯦꯕ ꯂꯥꯛꯀꯗꯣꯏ ꯇꯥꯡ 19ꯗ ꯃꯣꯏ ꯃꯤꯐꯝ ꯇꯧꯗꯣꯏꯁꯦ ꯑꯗ ꯃꯁꯤꯗ ꯃꯣꯏ ꯌꯥꯎꯔꯒꯗꯤ ꯏꯁꯦꯝꯅ ꯁꯦꯝꯃꯦ ꯍꯥꯏꯗꯤ 22ꯃꯨꯛ ꯂꯩꯕꯁꯤꯗ ꯍꯦꯟꯕꯨ ꯍꯦꯜꯂꯝꯃꯅꯤ ꯍꯧꯖꯤꯛꯀꯣ ꯃꯣꯏꯗꯨꯒ ꯍꯥꯞꯆꯤꯜꯂꯗꯤ ꯑꯗꯨꯝ ꯌꯥꯕꯒꯤ ꯃꯑꯣꯡꯅꯦꯕ ꯑꯗꯨꯗ ꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯒꯨꯔꯨꯅꯁꯨ ꯇꯥꯛꯄꯤꯔꯤꯕ ꯑꯗꯨꯃꯥꯏꯅ ꯃꯣꯏꯒꯤ ꯑꯦꯖꯦꯟꯗꯥꯁꯤ ꯌꯥꯎꯔꯒ ꯆꯪꯉꯛꯈ꯭ꯔꯗꯤ ꯁꯔꯀꯥꯔꯗꯤ ꯁꯦꯝꯃꯔꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯃꯣꯏ ꯑꯦꯖꯦꯟꯗꯥꯁꯤꯗꯩ ꯄꯨꯁꯜꯂꯛꯇꯧ ꯃꯥꯟꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯃꯣꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯣꯏꯒꯦꯔꯥ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯣꯏꯒꯦꯔꯥ ꯐꯣꯡꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯃꯥꯔꯆꯀꯤ ꯇꯥꯡ 12ꯗ ꯄꯕ꯭ꯂꯤꯛ ꯑꯦꯗ꯭ꯔꯦꯁ ꯇꯧꯕꯗ ꯁꯤ ꯑꯦꯖꯦꯟꯗꯥꯁꯤ ꯂꯩꯇꯦ ꯈꯟꯅꯗꯦꯅ ꯍꯥꯏꯈ꯭ꯔꯦꯀꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯑꯝꯕ ꯑꯦ.ꯀꯦ ꯃꯤꯁ꯭ꯔꯥꯅꯁꯨ ꯃꯥꯏ ꯏꯟꯗꯤꯀꯦꯁꯟ ꯑꯃ ꯄꯤꯔꯝꯈ꯭ꯔꯦ ꯍꯣꯝꯒꯤ ꯀꯩꯒꯤ ꯂꯥꯛꯄꯒꯤ ꯇꯧꯕꯒꯤꯗꯣ ꯗꯥꯏꯂꯣꯛ ꯇꯧꯕꯒꯤ ꯑꯗꯨ ꯌꯦꯡꯀꯥꯟꯗ ꯃꯣꯏꯁꯤ ꯌꯥꯎꯁꯜꯂꯛꯑꯗꯤ ꯀꯔꯥꯝ ꯁꯥꯡꯒꯤꯗ ꯑꯃꯨꯛ ꯇꯥꯡ 19ꯗ ꯐꯝꯒꯗꯣꯏꯁꯤꯒ ꯑꯅꯤꯁꯤ ꯑꯃꯨꯛ ꯌꯥꯝꯅ ꯅꯛꯅꯩꯀꯣ ꯑꯗ ꯍꯣꯏ ꯀꯩꯅꯣꯗꯕꯨꯗꯤ ꯀꯨꯟꯖꯒꯤ ꯁꯣꯏꯒꯗꯕꯨꯗꯤ ꯉꯔꯥꯡ ꯐꯝꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯗ ꯁꯤꯒꯤꯁꯤ ꯇꯧꯔꯒꯗꯤ ꯂꯥꯛꯄ ꯌꯥꯕꯒꯤ ꯃꯑꯣꯡ ꯑꯃ ꯍꯥꯏꯐꯦꯠ ꯎꯕꯗꯧ ꯇꯧꯋꯦ ꯑꯗ ꯃꯁꯤ ꯂꯥꯛꯄ ꯌꯥꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯩꯈꯣꯏꯅ ꯎꯏꯌꯦꯅ ꯊꯝꯃꯤꯁꯤꯗ ꯅꯝꯕꯔ 1 ꯄꯣꯏꯟꯠꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ BJPꯒꯤ ꯁꯔꯀꯥꯔꯁꯤ ꯃꯥꯏ ꯃꯇꯝꯁꯤ ꯆꯍꯤ 1.5 ꯉꯥꯏꯔꯦꯕ ꯍꯥꯏꯕꯗꯤ ꯍꯣꯏ ꯆꯍꯤ 2 ꯂꯩꯕ ꯍꯥꯏꯗꯣ ꯚꯣꯠꯀꯤ ꯀꯩꯀꯩ ꯇꯧꯀꯥꯟꯗ ꯑꯗꯨꯝ ꯁꯔꯀꯥꯔꯁꯤ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯁꯤꯗ BJPꯁꯤꯗꯤ ꯏꯃꯦꯖꯗꯤ ꯂꯣꯏꯔꯦ ꯍꯥꯏꯕꯗꯤ ꯌꯥꯝ ꯍꯟꯊꯔꯦꯕ ꯃꯤꯌꯥꯝꯅ ꯄꯥꯝꯕ ꯈꯣꯠꯄ ꯑꯃꯁꯤ ꯍꯥꯏꯐꯦꯠ ꯌꯥꯝ ꯍꯟꯊꯔꯛꯄꯁꯤꯗ ꯃꯣꯏꯒꯤꯁꯤ ꯑꯃꯨꯛꯇꯪ ꯃꯥꯏ ꯏꯃꯦꯖꯁꯤ ꯀꯨꯞꯈꯠꯅꯕꯒꯤ ꯍꯣꯠꯅꯅꯤꯡꯕꯒꯤ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯒꯚꯔꯟꯃꯦꯟꯠꯀꯤꯁꯨ ꯈꯔ ꯑꯄꯥꯝꯕ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦꯕ ꯑꯗꯨꯅ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯅ PRꯁꯤ ꯊꯝꯕ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯊꯥꯖꯕꯁꯤ ꯂꯣꯏ ꯇꯧꯔꯛꯀꯅꯤ ꯈꯟꯖꯩꯌꯦꯕ ꯂꯝꯕꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤꯗꯤ ꯏꯟꯇꯔꯅꯦꯠ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟꯒꯤ ꯃꯣꯏꯒꯤ ꯐꯤꯕꯝꯒꯤ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯐꯔꯛꯀꯗꯧꯕ ꯃꯥꯟꯕꯒꯤ ꯄꯣꯠꯇꯨꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦꯅ ꯑꯗ ꯑꯥꯗꯒꯤ ꯂꯩꯉꯥꯛꯁꯤ ꯁꯦꯝꯍꯟꯅꯤꯡꯗꯅ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯁꯤꯁꯨ ꯌꯥꯝ ꯌꯥꯡꯁꯤꯜꯍꯜꯂꯝꯗꯕꯁꯨ ꯌꯥꯏꯑꯕ ꯍꯥꯏꯕꯗꯤ ꯀꯩꯅꯣꯗ ꯍꯌꯦꯡ ꯍꯧꯖꯤꯛꯀꯤ ꯃꯥꯏ ꯏꯃꯦꯖ ꯑꯃ ꯁꯥꯒꯠꯂꯛꯅꯕ ꯍꯣꯠꯅꯕꯗ ꯂꯩꯔꯤꯕ ꯑꯅꯧꯕ ꯂꯥꯛꯄ ꯒꯚꯔꯟꯃꯦꯟꯠ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠꯇꯨꯅ ꯃꯁꯤ ꯃꯌꯥꯝꯁꯤ ꯂꯣꯏ ꯇꯧꯔꯛꯄꯅꯤꯒ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯅꯕꯒꯤ ꯄꯣꯠ ꯁꯥꯒꯠꯄꯁꯨ ꯃꯥꯟꯕꯁꯨ ꯂꯩ ꯑꯗꯣ ꯃꯁꯤꯗ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯂꯤꯗꯔꯁꯤꯞꯀꯤ ꯀ꯭ꯔꯥꯏꯁꯤꯁꯁꯦ ꯁꯤꯁꯨ ꯆꯨꯝꯃꯤ ꯁꯤꯅꯁꯨ ꯗꯦꯗꯂꯣꯛ ꯑꯣꯏꯔꯒ ꯂꯩꯕꯅꯦ ꯑꯗ ꯁꯃꯤꯠ ꯄꯇ꯭ꯔ ꯂꯥꯛꯄꯗꯁꯨ ꯃꯥꯁꯨ ꯍꯥꯟꯅꯒꯤ ꯁꯤ ꯕꯤꯔꯦꯟꯁꯨ ꯎꯅꯩ ꯑꯗꯒꯤ ꯁꯤꯅꯦꯃꯤꯛ ꯈꯦꯝꯆꯥꯟꯁꯨ ꯎꯅꯩꯀꯣ ꯑꯗꯒꯤꯗꯤ ꯁ꯭ꯄꯤꯀꯔ ꯁꯩꯇꯕꯗꯁꯨ ꯎꯅꯩ ꯆꯨꯝꯗ꯭ꯔꯥ ꯑꯗꯩ ꯒꯣꯕꯤꯟꯗꯥꯁꯀꯁꯨ ꯅꯨꯡꯗꯥꯡ ꯊꯦꯡꯅ ꯑꯃꯨꯛ ꯎꯅꯩꯀꯣ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯎꯅꯔꯒ ꯃꯣꯏ ꯃꯌꯥꯝꯗꯒꯤ ꯋꯥꯔꯤ ꯁꯥꯕꯗ ꯆꯥꯎꯔꯥꯛꯄ ꯑꯃꯗꯤ ꯃꯥꯁꯨ ꯈꯪꯉꯝꯃꯅꯤꯀꯣ ꯑꯗꯒꯤꯗꯤ ꯑꯁꯣꯝꯗꯒꯤ ꯆꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈꯤꯕ ꯑꯃꯤꯠ ꯁꯥꯍꯅ ꯍꯥꯏꯈꯤꯕ ꯍꯥꯎꯁꯇ ꯍꯥꯏꯈꯤꯕ ꯑꯃ ꯂꯩꯕꯅꯦ ꯃꯥ ꯀꯔꯤ ꯍꯥꯏꯒꯦꯗ ꯃꯩꯇꯩꯒ ꯀꯨꯀꯤꯒ ꯍꯦꯛ ꯄꯨꯟꯕꯗ PRꯁꯦ ꯈꯨꯗꯛꯇ ꯂꯧꯊꯣꯛꯀꯅꯤꯅ ꯑꯗ ꯃꯥꯅ ꯃꯩꯇꯩ ꯀꯨꯀꯤꯒ ꯄꯨꯟꯕꯗ PR ꯂꯧꯊꯣꯛꯄ ꯍꯥꯏꯁꯦ ꯄ꯭ꯔꯖꯥ ꯄꯨꯟꯕ ꯅꯠꯇꯦꯕ ꯍꯧꯖꯤꯛ MLAꯁꯤꯡꯁꯤꯅꯦꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯒꯤ ꯄꯣꯠꯇꯨꯁꯨ ꯈꯔ ꯀꯟꯅ ꯁꯥꯟꯅꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗ ꯍꯣꯏ ꯏꯟ ꯗ ꯃꯤꯟ ꯇꯥꯏꯝ ꯉꯔꯥꯡ ꯅꯨꯃꯤꯠ 2-3 ꯃꯃꯥꯡꯗ ꯑꯃꯨꯛ
ꯃꯣꯏꯒꯤ ꯁꯨꯗ ꯂꯩꯕ UPF ꯀ ꯀꯦꯅꯣꯒꯤ ꯃꯤꯇꯤꯡ ꯑꯃꯨꯛ ꯇꯧꯈ꯭ꯔꯦꯅ ꯃꯣꯏ ꯃꯤꯇꯤꯡ ꯇꯧꯕꯁꯤꯗꯗꯤ ꯁꯦꯄꯔꯦꯁꯟꯒꯤ ꯄꯣꯠꯁꯤ ꯌꯥꯝ ꯆꯥꯎꯅ ꯑꯗꯨꯝ ꯊꯝꯃꯤ ꯑꯗ ꯇꯥꯡ 19ꯗ ꯂꯩꯉꯥꯛ ꯁꯦꯝꯕꯒꯤ ꯃꯤꯇꯤꯡꯁꯤ ꯇꯧꯗꯣꯔꯦ ꯍꯥꯏꯗꯅ ꯁꯤꯒꯤ ꯄꯣꯠꯁꯤ ꯍꯥꯟꯅ ꯊꯝꯍꯧꯔꯒ ꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯕ꯭ꯔꯦꯛ ꯑꯃ ꯐꯥꯕꯒꯤ ꯄꯣꯠ ꯇꯧꯕ꯭ꯔꯥ ꯑꯗꯨꯁꯨ ꯈꯤꯇꯪꯗꯤ ꯈꯟꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯍꯌꯦꯡꯁꯨ ꯒꯨꯋꯥꯍꯥꯇꯤꯗ ꯑꯩꯈꯣꯏꯒꯤ MLA 10ꯁꯤꯒ ꯑꯩꯈꯣꯏꯒꯤ CSOꯁꯤꯡꯒꯤ ꯃꯣꯏ ꯃꯤꯐꯝ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯕ꯭ꯔꯥ ꯑꯃꯁꯨ ꯂꯩ ꯑꯗꯨ ꯁꯨꯃꯥꯏꯅ ꯃꯤꯇꯤꯡ ꯃꯐꯝ ꯇꯧꯔꯛꯏꯁꯦ ꯂꯩꯉꯥꯛ ꯁꯦꯝꯕꯁꯤꯗ ꯌꯥꯎꯅꯤꯡꯕ ꯌꯥꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯕ ꯃꯥꯟꯕ ꯄꯣꯠ ꯑꯃ ꯂꯩꯕ ꯀꯩꯅꯣꯗ ꯃꯣꯏꯅ ꯄꯥꯝꯃꯤꯕ ꯗꯤꯃꯥꯟꯗꯨꯃ ꯁꯨꯡꯈꯟ ꯈꯟꯅꯔꯣꯏ ꯍꯥꯏꯔꯦ ꯈꯟꯅꯔꯣꯏ ꯍꯥꯏꯕꯗꯨꯅꯅꯦ ꯃꯣꯏꯅ 3rd ꯃꯦꯒꯗꯣ ꯁꯦꯄꯔꯦꯁꯟ ꯗꯦ ꯀꯥꯏꯅ ꯇꯧꯔꯤꯁꯦ ꯃꯣꯏꯁꯤ ꯈꯟꯅꯔꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯑꯣꯏꯔꯗꯤ ꯃꯣꯏ ꯇꯨꯃꯤꯟ ꯂꯩꯒꯗꯕꯅꯦꯕ ꯑꯗꯩꯗꯤ ꯈꯨꯠꯂꯥꯏꯒ ꯎꯠꯇꯅ ꯁꯥꯏꯀꯜꯗꯒ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯍꯥꯟꯅꯒꯤ ꯀꯤꯍꯟ ꯈꯣꯠꯍꯟꯕ ꯑꯃꯗꯣ ꯁꯨꯝ ꯑꯦꯖꯤꯔꯦꯁ ꯂꯩꯅꯕ ꯍꯣꯠꯅꯔꯤꯅꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯂꯩꯕꯗꯨꯅ ꯇꯧꯔꯔꯣꯏ ꯈꯪꯉꯗꯤ ꯗꯤꯃꯥꯟꯗꯨ ꯐꯪꯉꯔꯣꯏ ꯈꯪꯉꯗꯤ ꯑꯅꯧꯕ ꯃꯣꯏꯁꯨ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯑꯃ ꯌꯦꯡꯐꯝ ꯊꯣꯛꯏꯗꯅ ꯑꯗꯒꯤꯗꯤ ꯁꯨꯁꯨ ꯉꯥꯏꯔꯦ ꯅꯠꯇ꯭ꯔꯥ ꯏꯪꯀꯣ ꯑꯩꯈꯣꯏꯒꯤ ꯁꯨꯒꯤꯁꯨ ꯅꯣꯏ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯁꯦꯟꯇꯔꯅ ꯁꯤ ꯇꯧꯔꯛꯑꯗꯤ ꯑꯦꯕ꯭ꯔꯣꯒꯦꯠ ꯇꯧꯅꯤ ꯍꯥꯏꯔ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯃꯣꯏꯗ ꯂꯣꯏꯅꯃꯛ ꯏꯐꯥ ꯐꯥꯖꯤꯟꯕꯒꯤ ꯌꯥꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯕꯗꯧꯅ ꯎꯔꯤꯕ ꯑꯗꯩ ꯍꯧꯖꯤꯛ ꯑꯣꯖꯥꯅ ꯇꯥꯛꯄꯤꯈꯤꯕ ꯑꯗꯨꯃꯥꯏꯅ ꯅꯍꯥꯟ ꯇꯥꯡ 13 ꯊꯣꯛꯏꯗꯨ ꯁꯤꯗꯨ ꯀꯦꯅꯦꯗꯤꯅꯦꯕ ꯑꯗ ꯀꯨꯀꯤ 10 ꯃꯤꯂꯤꯇꯦꯟ 10 ꯍꯥꯠꯊꯔꯛꯄ ꯍꯥꯏꯁꯦ ꯍꯂꯥꯟꯇꯦ ꯆꯨꯔꯆꯥꯟꯄꯨꯔꯗꯁꯨ ꯐꯥꯏꯗꯅꯅꯤ ꯁꯤ ꯁꯨꯃꯥꯏꯅ ꯂꯥꯛꯏꯕ ꯃꯥꯒꯤ ꯑꯍꯣꯡꯕ ꯄꯣꯠꯁꯤ ꯌꯦꯡꯀꯥꯟꯗ ꯂꯩꯉꯥꯛꯁꯤ ꯊꯝꯃꯛꯀꯗꯕ ꯃꯥꯟꯕꯒꯤ ꯄꯣꯠ ꯈꯔꯗꯤ ꯑꯗꯨꯝ ꯎꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗ ꯉꯁꯥꯏꯒꯤ ꯂꯤꯗꯔꯁꯤꯞ ꯀ꯭ꯔꯥꯏꯁꯤꯁꯁꯤ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯔꯒꯗꯤ ꯚꯥꯏ ꯍꯥꯏꯅꯕ ꯋꯥꯅꯤ ꯗꯦꯜꯂꯤꯅ ꯈꯜꯂꯛꯄ ꯑꯃ ꯑꯗꯨ ꯍꯦꯛꯇ ꯌꯥꯔꯦꯅ ꯁꯨꯝ ꯈꯨꯝꯅꯔꯤꯁꯦ ꯁꯤꯗ ꯗꯦꯜꯂꯤꯒꯤ ꯐꯤꯔꯦꯞꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯍꯥꯟꯅꯒꯤ CMꯁꯦ ꯑꯗꯨꯝ ꯑꯣꯏꯍꯟꯅꯤꯡꯉꯦꯕ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯉꯁꯥꯏꯒꯤ NE ꯅꯥꯎꯗ ꯍꯥꯏꯈ꯭ꯔꯕꯅꯤ ꯗꯥꯏꯔꯦꯛ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯉꯥꯏꯗꯁꯨ ꯊꯧꯗꯥꯡꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯃꯃꯤꯡꯗꯤ ꯄꯟꯗꯦ ꯀꯨꯀꯤꯁꯤꯡꯅ ꯁꯤꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯄꯥꯝꯃꯦꯅ ꯃꯩꯇꯩ ꯃꯃꯤꯡ ꯑꯃꯗꯤ ꯄꯤꯔꯦ ꯀꯣ ꯈꯕꯔꯗꯗꯤ ꯍꯥꯞꯇ꯭ꯔꯦ ꯑꯗꯨꯒ ꯃꯣꯏꯅꯗꯤ ꯁꯃꯤꯠ ꯄꯇ꯭ꯔꯅꯗꯤ ꯍꯥꯟꯅꯒꯤ CM ꯕꯤꯔꯦꯟꯁꯤ ꯍꯜꯂꯛꯄꯒꯤ ꯋꯥꯁꯤ ꯃꯥ ꯀꯟꯅ ꯄ꯭ꯔꯦꯁꯔ ꯇꯧꯔꯝꯃꯦꯕ ꯗꯦꯠ ꯃꯤꯟꯁ ꯁꯦꯟꯇꯔꯅꯗꯤ ꯍꯥꯟꯅꯒꯤꯁꯤ ꯑꯗꯨꯝ ꯄꯥꯝꯃꯤꯕ ꯑꯗ ꯁꯦꯟꯇꯔꯅ ꯄꯥꯝꯗꯕ ꯑꯣꯏꯔꯒ ꯁꯨꯝ ꯁꯦꯝꯍꯟꯗꯕꯒꯤ ꯄꯣꯠꯇ ꯂꯩꯔꯒꯗꯤ ꯑꯃꯨꯛ ꯑꯀꯥꯏꯕꯗꯤ ꯂꯩꯒꯗꯣꯔꯤꯕ ꯑꯗ ꯁꯣꯝꯗꯗꯤ ꯑꯃꯨꯛ ꯍꯥꯟꯅꯒꯤ CM ꯂꯥꯛꯑꯒꯗꯤ ꯀꯨꯀꯤ ꯑꯃꯨꯛ ꯇꯣꯛꯀꯦ ꯍꯥꯏꯔꯛꯀꯅꯤ ꯑꯗꯩ ꯍꯥꯟꯅꯒꯤ CM ꯂꯥꯛꯑꯒꯗꯤ ꯀꯨꯂꯨꯝꯗꯣꯏ ꯁꯨꯔꯦꯒ ꯍꯥꯏꯗꯨꯁꯨ ꯑꯃꯨꯛ ꯈꯟꯅꯔꯛꯄꯁꯨ ꯌꯥꯔꯤ ꯑꯃꯨꯛ ꯌꯥꯅꯗꯕꯁꯨ ꯌꯥꯔꯤꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯁꯤꯒꯤ ꯌꯦꯡꯉꯨꯔꯒꯗꯤ ꯌꯥꯝ ꯂꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯁꯤꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯏꯀ꯭ꯋꯦꯁꯟꯁꯤ ꯌꯦꯡꯀꯥꯟꯗ ꯎꯔꯤꯁꯤ ꯆꯤꯡꯒꯤꯗꯨꯅ ꯇꯣꯏꯅ CSOꯁꯤꯡꯒ ꯐꯝꯃꯤꯟꯅꯔꯒ ꯁꯔꯀꯥꯔ ꯁꯦꯝꯕꯒꯤ ꯋꯥꯐꯝ ꯈꯟꯅꯕ ꯍꯧꯔꯛꯏꯁꯦ 13ꯐꯥꯎ ꯈꯟꯅꯗꯣꯏꯅꯤꯗꯅꯀꯣ ꯁꯤꯗ ꯃꯣꯏꯔꯣꯝꯒꯤ ꯄꯣꯠ ꯑꯃ ꯂꯩꯕ꯭ꯔꯥ ꯑꯗꯩ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯒꯤꯁꯨ ꯍꯥꯟꯅꯗꯒꯤ ꯃꯁꯤꯡ ꯈꯔ ꯍꯦꯟꯒꯠꯂꯛꯏꯗꯅ 12ꯗꯒꯤ ꯈꯔ ꯑꯃꯨꯛ ꯍꯦꯟꯒꯠꯂꯛꯏꯕꯀꯣ 12ꯗꯒꯤꯕꯨ ꯈꯔ ꯍꯦꯜꯂꯝꯃꯅꯤ ꯑꯗꯨ ꯇꯧꯔꯒ ꯁꯔꯀꯥꯔ ꯁꯦꯝꯕꯒꯤ ꯄꯣꯠꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯒꯗ꯭ꯔꯥ ꯑꯗꯨꯒ ꯍꯌꯦꯡ ꯃꯣꯏꯅ ꯑꯄꯥꯝꯕ ꯂꯤꯗꯔꯁꯤꯡꯗꯨ ꯃꯃꯤꯡ ꯄꯤꯔꯒ ꯍꯥꯟꯅꯒꯤ CMꯗꯨꯗꯤ ꯌꯥꯎꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯗꯨ ꯄꯤꯕ ꯀꯥꯟꯗ ꯑꯥꯗꯒꯤ ꯗꯦꯜꯂꯤꯗꯒꯤ ꯈꯜꯂꯛꯄꯗꯨ ꯃꯣꯏꯅ ꯍꯦꯛꯇ ꯌꯥꯅꯤ ꯍꯥꯏꯕꯁꯤ ꯗꯦꯜꯂꯤꯒꯤ ꯄꯨꯡꯂꯣꯟꯗ ꯂꯩꯔꯗꯅ ꯌꯦꯡꯗꯣꯏꯁꯦ ꯍꯥꯏꯗꯤ ꯃꯣꯏꯅ ꯍꯥꯟꯅꯒꯤꯗꯨ ꯅꯠꯇ꯭ꯔꯒ ꯁꯤꯒꯤꯁꯤ ꯍꯦꯛꯇ ꯌꯥꯔꯦꯅ ꯄꯤꯔꯒꯗꯤ ꯁꯔꯀꯥꯔꯗꯤ ꯁꯦꯝꯃꯦ ꯍꯥꯟꯅꯒꯤꯗꯨ ꯁꯨꯝ ꯁ꯭ꯇꯤꯛ ꯇꯧ ꯂꯩꯔꯒꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯂꯩꯅꯤ ꯑꯗ ꯗꯦꯜꯂꯤꯅ ꯁꯔꯀꯥꯔ ꯁꯦꯝꯃꯔꯣꯏꯅ ꯈꯜꯂꯒꯗꯤ PRꯁꯤ ꯈꯔ ꯌꯥꯡꯁꯤꯟꯒꯗꯧꯅꯦꯕ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝ ꯇꯧꯁꯤꯟꯕ ꯍꯦꯟꯖꯤꯟꯒꯗꯧꯅꯤ ꯃꯌꯥꯝꯗ ꯌꯥꯝꯅ ꯐꯖꯅ ꯎꯒꯗꯧꯅꯦꯕ ꯑꯗꯨꯁꯨ PRꯁꯤꯁꯨ ꯑꯩꯈꯣꯏ ꯅꯍꯥꯔꯣꯟ ꯐꯥꯕꯒ ꯈꯨꯠꯂꯥꯏ ꯐꯥꯕꯒ ꯅꯠꯇꯅ ꯑꯅꯤꯁꯤ ꯅꯠꯇꯅ ꯀꯔꯤꯝ ꯇꯧꯗꯦꯕꯀꯣ ꯑꯗꯨꯅ ꯂꯩꯔꯤꯕꯁꯤ ꯅꯛꯁꯤꯟꯅꯗꯤ ꯎꯏꯌꯦ ꯑꯗ ꯑꯩꯈꯣꯏꯒꯤ MLA ꯔꯥꯃꯦꯁꯣꯔꯖꯤ ꯃꯣꯏ ꯁꯔꯀꯥꯔ ꯁꯦꯝꯕꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯊꯋꯥꯏ ꯌꯥꯎꯅ ꯆꯦꯟꯖꯕ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ ꯃꯥꯅ ꯊꯥꯁꯤꯒꯤ ꯃꯅꯨꯡꯗ ꯀꯥꯏꯅ ꯃꯇꯝ ꯄꯤꯈꯤꯕꯗꯨꯁꯨ ꯃꯣꯏ ꯃꯅꯨꯡꯗ ꯑꯪꯀ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯑꯗꯩ ꯀꯨꯀꯤꯒꯤ MLAꯁꯤꯡ ꯑꯗꯨ ꯃꯣꯏꯒ ꯄꯥꯎ ꯐꯥꯎꯅꯔꯝꯃꯣꯏ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦꯀꯣ ꯑꯗꯨꯒ ꯀꯨꯀꯤꯒꯤ MLAꯁꯤꯡ ꯌꯥꯎꯔꯒ ꯃꯣꯏꯒꯤ ꯗꯤꯃꯥꯟꯗꯨ ꯄꯨꯁꯟꯗꯅ ꯂꯥꯛꯑꯒꯗꯤ ꯖꯦꯟꯇꯜ ꯄꯥꯏ ꯍꯥꯏꯕ ꯋꯥꯅꯤ ꯑꯅꯧꯕ ꯗꯥꯏꯃꯦꯟꯁꯟ ꯑꯃ ꯂꯥꯛꯀꯗꯣꯏꯅꯤ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯂꯩꯔꯛꯑꯅꯤ ꯀꯥꯏꯅ ꯈꯟꯕꯐꯥꯎ ꯌꯥꯕꯒꯤ ꯃꯑꯣꯡ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯅ ꯅꯨꯃꯤꯠꯁꯨ ꯌꯥꯝ ꯅꯛꯁꯜꯂꯛꯑꯦ ꯈꯔ ꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯌꯦꯡꯉꯒ ꯀꯔꯤ ꯊꯣꯛꯂꯛꯄ ꯌꯥꯒꯦ ꯑꯗꯨ ꯌꯦꯡ ꯇꯥꯔꯦ ꯑꯗꯨꯒ ꯁꯔꯀꯥꯔꯗꯤ ꯁꯦꯝꯃꯛꯀꯗꯕ ꯃꯥꯟꯕꯒꯤ ꯄꯣꯠꯇꯤ ꯃꯃꯤ ꯈꯔ ꯇꯥꯏꯅ ꯊꯝꯖꯒꯦ ꯁꯔꯀꯥꯔ ꯁꯦꯝꯃꯛꯄ ꯌꯥꯕꯒꯤ ꯃꯃꯤꯗꯤ ꯑꯗꯨꯝ ꯇꯥꯏ ꯈꯔ ꯊꯨꯖꯜꯂꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯇꯝ ꯈꯔꯒ ꯑꯃꯨꯛ ꯂꯧꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨ ꯖꯥꯔꯤꯡꯀꯨꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯉꯁꯥꯏꯒꯤ ꯀ꯭ꯂꯦꯝꯁꯨ ꯇꯧꯗ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ MLAꯁꯤꯡꯅ ꯃꯁꯤꯡ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯒꯕꯔꯅꯔꯗ ꯁꯔꯀꯥꯔ ꯁꯦꯝꯕꯒꯤ ꯀ꯭ꯂꯦꯝꯁꯨ ꯇꯧꯗꯦ ꯁꯦꯟꯇꯔꯗꯗꯤ ꯍꯣꯏ ꯒ꯭ꯔꯨꯞ ꯑꯃꯅ ꯍꯥꯏꯇꯥꯔꯦ
MLA kun ma thoina khujek pirakanda Prime Minister ne Home Minister ne tawrkanda CM pirakanda tawgi adu matungda sambe patra lakhibne adu madu ma lejare adu center da issue leader wage Chief Minister obi aba misi khanbi wafum su hoisu kem leite aduna leirisi mifam pangthokpa oithokpa yabagi sum masing hotpa adugi hibam ne sum leirisi ana sida kemo yamna yaduino Haji Pau claim tongam drisina masing ji sudri haina dum low pa yaduram to khai tana bagi dum leibina makoi gi group ki mi semak pandamda sudena dum oidira kamain yam nei na ningai oiba mofam ni haibtai sarkar semba natraga semda vibe si democracy da di ngasai gi leiriba party du gi majority da PS to bani MLA kuma thoina handak ikoi dra me 3 gi mamang adwaida khoi gi sarkar semjage na hajaru budu nonjaru budu party gi ne dipla masing suri ne ba party gi oina masing suba haisda MLA kuma thoina 60 assembly seat ta MLA kuma thoina majority oide aduna makoina state claim to buda matik chade haibadi at least 60 assembly member later 31 MLA legadavane 31 MLA lerakanda madugi 31 MLA duna makoi maraktagi matik chaba MLA ma khallakanda leader ma khallakanda mana chief minister oina koi sarkar shemage and state claim to gadavane adugi state claim du su Huzik to we are yadabra have see constitutionally a yemu matamda masigi potsi masu adum karale Huzi the yagadra have the kagino the president hana leramba Sri N Biren Singh leram luchingba CM oiramba popular government do kogin mana 9 February da handak chahisigi madu the mana resignation pidring agi mamang sida adugi popular government do constitutional machinery singse ngak ngamdre decline tawre haibagi wafum yamama leigribane aduga in between 13 to 12 sida 13 sida koi governor rule jilai ne in between 13 to 12 ta sambit patrana notice in charge oibanina mana khogi MLA mayam sigo wari sanaduna tawriba thodoksi mana madurai da nanga sillo na sembagi pot ama leiramde haidi popular government thamamde masidi yararo yaina khogi kano si president rule se thamambagi pot ama oina uiyeba mana president rule thamaba matungda akoina hozik amuk tawrisi miyamgi expectation da chahi ani hena chahi ani gi maya da wasala akanda president rule lakpalina president rule sina akoida hoi kaithare ba koi right to life manga iba the koi phangadaba constitutional rights sing to guarantee tawrising to ensure tawnana ba president rule manung sida kariumba khara soidana paikhala kadra ina expect budu tha hongi matung bauda maduda ihong hongda ba akoi gi kanoda tampak tabudi akoi khulai thingala u adagi khungak pa yawruba sing naroni haraga phabana chingba chingne na phabana chingba thau mayam amabudi adum chathaba uiko adu natabada atopada hongba kaisu leiraktaba adagi leiriba khogi kano sing su hana leiriba BJP MLA haibetara ex minister orambasu MLA oina adum leibnina makoi shakti leite hawani huzik ubada leiriba institution sing government gi institution sing sida makoi gi influence tu kharaga adum chatpagi mamidi ta da bitinate maramdi center da makoi gi kana BJP government leibnina madugi through the gira khangde kharadi adum moine influence ogi pot khradi mami ta da bidna te adum tai hai tare am yang bio office ki channel sing chalaga yang bio adagi huju hujik piriba tawnari ba thawa inghang sing sida yengba matamda adum chorak pa amadi moigi khut khradi yawbra yawdabra haibagi adum singnaba adum khradim lei hai tare ana swaida lak matamda akoi huju hujik akoina kamain tawdana kano MLA kuma to si hai chunu farene Tara ka dok yang kai si dagi mogi majority de lorga kumunga kun taruk suri yang khalone aduna majority o ya dori baba aduna majority o eragadi aduna majority o eraga government sim taragadi ngasai gi Manipur se already koi se bifurcate tawre haibadi separate administration talibu kangku gi su tongkhaina leiro som gi su tongkhaina semo haibagi semba yare haibagi indication pi baga habet chawrakpa adum manarap tongna chali haitare aduna Luribdi koigi Churchampurda koigi Kukijo singi adugi militant singna moigi instigation makada achawo meeting ama tawkhre mamangda aduda lawgiba resolution si kamai tawgeda separate administration se base tawraga tawi aduga makoina makoigi oiba koigi budget ko phajana yawnana ba koigi resolution lawi aduga moigi oiba pot ama separate administration
adagi se union territories ki phibam ma khakta makhoi da makhoi government je makhoi yoina semai mong ama moi na tonga ma sembagi keno mong ama da moi resolution ju lawe ba yamna confusing oiba resolution ma khak ne ba aduga amana hojik lerisi amuk kangku pi du su tawi adusu sugi keno myam se lo yawe sugi myam se yawga tawsida moi su adum chamana na separate administration da base torga adum chatpani na hojik tang trama panda kuki jo MLA tarasiga kotuga adiga top leriba civil society ke kuki jo singiga loina na tawdori sida sarkar sembasida sogatning bagi indi mong amakakta kano news channel singna natraga news agency singna phongakpa koi adum thengnei even ozana su sikta habi ki ba koi naron thugdang da kaida phong madu hariba MLA tarasina phamdoriba mifamsi akhoi gi hojik lerisida Sri Biren Nataba Port Amasidoragadi akhoi yausi haidoribra haibadi sambit patrana makoi hadak me manga amadi tarukta ambaduda makoi unaramba wari sanaramba duda kari karamba kari yanaba porktana leigibage haibagi potumadi akhoida open oidre tobudabu sakarama semdaba yadre haibagi gomenda indi kenoma indication ama lebra maramdi ozanu kenogi akhoigi President rules agree taxal laga yam thuna constitutional failure si Indiana failure ba Manipur si failure dana ba pukhana na bagi adugum bagi idea ama ba leirakta ba man ba maka President rules se jathak pasida BJP gi image si am sole BJP gi oiba strategy amadi makoi election ka ba aduga makoi gi popularity hana che Manipur ga kanoga Tripura ga Assam ga Arunachal ga kidi pai leiramni ko Manipur su fazana rooted or port amakak neba Manipur sidagi BJP mangi ba se BJP gi oina overall da yam chawna amang ba madi oiduni oi MP yam de duna tokthose adu state ama BJP na pai have se makoi gi port amaneba state ama BJP na paramba ama fail or kanda BJP have organization se pumut ki have se masi BJP na kaisu pamamoy aduna maram oidana sarkar ama semna na bagi port natragana sarkar sembasina Manipur kaigadawa irang thoga amukhana BJP se lekha tanabagi maram oitaragadi center na BJP gi go sarkar ama semba yabagi semgani haibagi pot amakhak kesu adaida strategy hol oyaba adugi mahutta makoina mathangi keno sida election sida BJP se amukhana popular oinanabagi damakta tongkhaiba strategy sing singlakadra haibagi pot ama leyaba aduna amana stake claim tawrasi aduga government si koi hujik animated suspension ni haribani sigi animated suspension se court challenge ta umatamda masigi argument leibra leitabra madugi legitimacy si kadai da leite he sigi achobu wahang ama sodum leitaba nateba maramdi caretaker chief minister ama leiringa da koi gi president rule laktri matamda tha tarukki assembly session phanggadab se gap loi thokrabane ba congress ne amkana charge tawibadu atwa area du da keno tawrakadra dissolve tawbuduna chumbra haina haibagi pot ama surum lakpa ya hoi lakpa ya haininga haijabudune haidi congress na madu open challenge tawradi maramdi congress ki election tawasi moigi keno oibanina aduna khoigi august fawbadi khoigi keno si president rule si approve tawgramne parliament khataru august parliament le ana parliament le banina swagi area sida amuk moigi reform tawgadra hanagi keno si keno ngamde hana akhoi restoration singam de na reform tawraga muk president rule se 3 years paukti sangdor kadra haibagi yam chaw akhoi da chingnaba amadi adum leyeba chingnaba leirisi aduga leirisi maram se kaigino da BJP gi sagalamba magi pot mayam se loina kaitharak panina center da su BJP leibnina adi president rule haibo ani BJP rule ne usik leirisi center rule zo BJP ne center leirisi keno na sator po ne ba adugi rule ne aduna sigi potsida ozana nga sa habi gibda hoi noi sarkar semallo akoi yisida keno tongnanamni kaina sugi keno singsida threaten tawba pot ama yaramagadi noi isi abrogate tongni kaigino chasu sanadamni lapsu oirabani adugo moi whole game kadai dana moi loin khangabani chami naribani maromda adana makoida kaigino bida akoina hanadi khangise thoiba irang se suspension of operation de leiriba singsina moigi nomoi sindol da natraga makoigi keno da pressure da CSO sing even MLA sing bok chatla kanda tholi bane sima koi khangle re bane ba masigi evidence mamang da adum leigra bane ba aduga latest evidence da koi bungjagin balte da koi wa ani thok ngang pa tang tram me april gi tang tram doi dana ama ngang gi ba aduga april gi tang tram pan dana atopa ama ki khang yaw bo man ba wa ama ngang pa
Sina takpadi moigi instigation intimidation se yam wang lemna makoina factor amo oye se root of this crisis is su gi lei ba sing se kangbani na at any time government of India na lapses su oy graba aduge unofficial loina chatna raga lei ba kogi suspension of operation se loire have no mita dum kogi keno se loisangani have matamda loisan basung ami loisangani have matamda su de lei sing sina moigi keno sing do moina hana le ramba stand du kara back tawroi haning isolate hai tare su si makha ta na moise proxy element oina adum sinna ba yana ba film thamaga ko ma adum handu oi haning ai lete ba adu gi matam du da oi MLA tara se yaur kan da claim tawraga di adai area du da di government formation gi pot se akoi gi center gi kita backing khara da adum leigadra haibagi thajabadi adum lei aduga kuki MLA tara se yaurga di Syrian Biren Singh lothu oi su moi one of the demand amakhak ne ana Syrian Biren Singh halakpuri wafam se ranabudi takpi adubu MLA tara se yaurga di aigi wakhan da di halakani haibagi pot se thajade maram di sigi sigi politics di kogi central leader sing moi di akoi Manipur politics yam line handle tori akoi da waza one yam line handle tori ba akoi da bu yes sir g sir ina chatlaga adu oyan view kai na chatla pa kanghu oi bani na akoi da wa ba wa ne ba kogi leader akoi kan gi sing je moi na hoi da ma koi West Bengal la lei ba minister sing Nagaland gi MLA sing du mai na strength lei da na akoi di akoi oi ba form tong ni kai na to da na muk pangam bu oramagadi madum adum thom dab su ya bani adu bu hojik lei film si da di kogi government sema na traga sem da ba haiba se da kuki gi pot se yaudrgadi yaroi dobni na kano si kai de lei haiba matam da aina nga sa haje gi ba center na su kangu si da noi sakar sema si da yaw MLA sing ya lu ana haiba gi ama adu oiragadi hoi moi kano si punjal la kanda kogi August lor ba matung hai tare swai da parliament gi approval ka lawra kanda semal kadra haiba gi adai da aina thajaba ma mai phaujai na maina khamjagi ada kuki gi MLA tara yauri sida BJP gi MLA su yauri bane aduna nga sai koina BJP gi apun ba MLA masing pa ba mo su yauri ni na hayeng government semba gi da oi mo khoi BJP gi MLA khana tana JDU su yaurong ngani adagi atopa oi KPA gi su yauri aduna sigi sida MLA tara si yahollaga government se semna bo hona ba matam da kadai fauba mai pa ka doino kadai faupa aduga matau karamna punsan ba yabagi monga sai sugi wafam do na amazu oijaraga ju kana na kamaina punsan laga semba yaduino aduga makhoina pami bu lusing masina kana no en biren du budi pamdre hare phare adu hojik en biren chief minister oidre anu bama semna budi kan honari ni makhoi tara sigi punsan laga yahol laga puna semba sida kari no khudong chal thing ji khanaga duri posi am luba ising manung da leiba nga masing thi ho ga mane tori haidi sigi mida sing sida karmai dong masing thi dori bai khona moina marai bak sumdana tawna mapam sumdagi si tawre habi ai kana gumba nupam na sida leiri ba pukhi sida nga masing su yam lei nga som na kanna si sing nga masing dak si na habi si haiba yaroi do pot am si ai khoi da neina bane ba tori se ana mapa suma pa hai ba si oi ra diga yes sarkar semak ba hai ba se central government ne yama tam sem me ba ko moi na nai re mai te ga kuki yana ba sai madan mi ta puri ni mai te kuki ja to pam dan alam dre ba sai moi manung MLA sing do madu yana da di loi re ha ba ba yana da bai ne ba hojik possibility am lei ha no me am udi se kadai da possibility di moi negative ba yai positive ba yai kuki gi lai ba su to le ha na ba yam hojik ta lai ba kangbu du gi ne ade civil society moi gi masak nai ba kangbu khara ga to ra ga GOVT da mi pham ne se mai da decision nama laur ane madugi decision do madai da technique ma sanar ga sumai to na kadar to sibo hala su sumai na sum bacha sibo hala su nagada na sumai na haidin sibo hala su kuki da na sumai them sibo hala su mo su yana tan le bi da praja singji da mo na mu si dong na praja na kari haida kadage ge se ai koi suni na biren to e loire de tore de kuki MLA singa yana ga khol ga tor ga ko menam semela ai koi praja lei ri ba se pungkau kau ra sarkar semrom da moi ko ji chat ba matam ja ai koi su i ho ba polang ho ba pai ra sing so pa dong na ai koi su ngang ba di chum de ba ko praja na kari fil dori kar praja gi pulse mihun ji kari noi se khang da na moi na sarkar majority oi re kuki ga hapchil la di ya ne ka pa hai ba se hoi ai koi na hai gi ni kang bu na di ngang ba si na sak mu si de hai ra di ai koi su nuai roi ba ko aduna praja gi pulse si ko kar khang mam sange aduna ai koi mangai re bot kali se na
ꯆꯨꯝꯃꯤ ꯃꯣꯏꯅ ꯒꯣꯔꯃꯦꯟ ꯁꯦꯝꯖꯔꯛꯄꯗ ꯑꯩꯈꯣꯏꯅ ꯀꯜꯂꯛꯇꯅ ꯇꯦꯂꯪꯒꯥ ꯀꯣꯊꯕꯗꯧꯅ ꯆꯤꯡꯊꯗꯧꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏꯁꯦ ꯇꯧꯖꯧꯕ ꯑꯇꯤꯌꯥꯗ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯟꯅ ꯃꯣꯏ ꯇꯧꯖꯧꯕ ꯇꯧꯗꯕꯨ ꯀꯥꯔ ꯑꯃꯟꯕ ꯆꯍꯤ 14-15 ꯁꯦꯝꯕ ꯊꯣꯛꯇ꯭ꯔꯕ ꯀꯥꯗꯨ ꯇꯧꯔꯒ ꯑꯗꯨꯒꯤ ꯒꯥꯔꯤꯗꯨ ꯑꯃꯨꯛ ꯇꯥꯌꯥꯔꯁꯨ ꯁꯦꯝꯗꯦ ꯑꯃꯁꯨ ꯁꯦꯝꯗꯦ ꯊꯥꯎꯁꯨ ꯁꯨꯃꯥꯏꯅ ꯇꯧꯗ꯭ꯔꯀꯥꯟꯗ ꯔꯪ ꯈꯔ ꯊꯥꯖꯤꯜꯂꯒ ꯀꯣꯇꯩ ꯇꯩꯁꯤꯜꯂꯒ ꯑꯃꯨꯛ ꯊꯧꯔꯁꯤꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏ ꯃꯇꯝꯗ ꯏꯕꯨꯡꯉꯣ ꯌꯥꯔꯣꯏ ꯅꯪ ꯒꯥꯔꯤ ꯑꯍꯟꯕ ꯑꯃ ꯂꯩꯌꯣꯏꯗꯤ ꯑꯩꯅ ꯍꯥꯏꯔꯣꯏꯕ ꯒꯥꯔꯤ ꯑꯍꯟꯕꯗꯤ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯖꯕꯩ ꯋꯥꯅꯦ ꯃꯣꯏ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨꯒ ꯃꯣꯏꯅ ꯃꯥꯅ ꯎꯄꯥꯏ ꯂꯩꯇꯗꯅ ꯒꯥꯔꯤ ꯑꯃꯟꯕꯗꯨꯅ ꯃꯥꯏ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯗꯨꯅ ꯆꯤꯡ ꯃꯥꯟꯗ ꯆꯠꯄꯗꯣ ꯍꯌꯦꯡ ꯁꯤꯖꯔꯦꯗꯅ ꯆꯪꯖꯔꯦ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯦꯕꯀꯣ ꯕ꯭ꯔꯦꯛ ꯐꯦꯜ ꯑꯣꯏꯕ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯇꯧꯔꯛꯄ ꯌꯥꯏꯕ ꯃꯌꯥꯝꯁꯦ ꯒꯥꯔꯤ ꯑꯃꯟꯕ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯈꯔ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠꯁꯦ ꯃꯗꯨ ꯂꯩ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯃꯈꯣꯏꯅ ꯃꯗꯨ ꯁꯦꯝꯃꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯇꯇꯥꯏ ꯑꯣꯏꯅꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯄꯥꯝꯖꯗꯕ ꯃꯧ ꯑꯃ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯎꯄꯥꯏ ꯂꯩꯇꯗꯅ ꯑꯩꯅ ꯌꯥꯅꯤꯡꯗꯅ ꯈꯣꯠꯇꯗꯅ ꯈꯔ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯨ ꯆꯦꯟꯕꯨ ꯆꯦꯜꯂꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯤ ꯂꯨꯍꯣꯡꯉꯤꯅ ꯃꯃꯥ ꯃꯄꯥꯅꯀꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯒꯤꯁꯨ ꯃꯣꯏꯅ ꯁꯔꯀꯥꯔ ꯁꯦꯝꯃꯛꯄ ꯃꯇꯝꯗ ꯀꯩꯁꯨ ꯑꯩꯈꯣꯏ ꯊꯤꯡꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯨꯀꯤ ꯌꯥꯎꯒꯦꯔꯥ ꯂꯥꯜꯍꯧꯕ ꯌꯥꯎꯒꯦꯔꯥ ꯑꯗꯨꯒ ꯀꯗꯔ ꯀꯥꯡꯕꯨ ꯑꯃ ꯌꯥꯎꯒꯦꯔꯥ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯀꯥꯡꯕꯨ ꯌꯥꯎꯒꯦꯔꯥ ꯄꯣꯄꯤ ꯂꯂꯣꯟ ꯇꯧꯕ ꯀꯥꯡꯕꯨ ꯌꯥꯎꯒꯦꯔꯥ ꯍꯧꯖꯤꯛꯁꯨ ꯐꯥꯔꯤꯗꯅ ꯃꯌꯥꯝꯁꯦ ꯐꯣꯔꯦꯁ ꯊꯨꯒꯥꯏꯕ ꯀꯥꯡꯕꯨ ꯌꯥꯎꯒꯦꯔꯥ ꯃꯣꯏꯒꯤ ꯃꯁꯤꯡ ꯐꯪꯅꯅꯕ ꯑꯦꯅꯤ ꯃꯤ ꯍꯥꯠꯄ ꯌꯥꯎꯒꯦꯔꯥ ꯌꯥꯎꯅꯤꯡꯕ ꯌꯥꯎꯁꯅꯨ ꯑꯩꯈꯣꯏ ꯊꯤꯡꯕ ꯉꯝꯃꯔꯣꯏꯕ ꯑꯗꯨꯗꯤ ꯑꯗꯨꯅ ꯃꯗꯨꯒꯤ ꯍꯌꯦꯡ ꯀꯟꯁꯤꯀ꯭ꯋꯦꯟꯁ ꯔꯤꯄꯔꯀꯦꯁꯟ ꯍꯥꯏꯕꯁꯦ ꯃꯁꯤ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯀꯔꯤ ꯑꯣꯏꯕ ꯌꯥꯕꯒꯦ ꯑꯩꯈꯣꯏꯒꯤꯁꯦ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯣꯟꯁꯤꯟꯅꯔꯒ ꯗꯤꯁꯔꯥꯁꯇ꯭ꯔ ꯑꯥꯂꯤꯡꯒꯣꯟꯅ ꯃꯤꯁꯦ ꯍꯥꯠꯀꯦꯔꯗꯤ ꯑꯩꯈꯣꯏꯒꯤ ꯃꯁꯥꯁꯦ ꯀꯣꯟꯁꯤꯜꯂ ꯍꯥꯠꯂꯣꯏꯅ ꯚꯤꯝꯗꯨ ꯀꯣꯟꯅꯅꯕꯅ ꯗꯤꯁꯔꯥꯁꯇ꯭ꯔ ꯑꯥꯂꯤꯡꯒꯣꯟꯅ ꯇꯧꯕꯗ ꯚꯤꯝꯅ ꯌꯣꯠꯀꯤ ꯐꯨꯠꯂꯝꯕꯗꯒꯤ ꯍꯤꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯁꯨ ꯇꯦꯛꯇꯤꯁ ꯑꯃꯗꯤ ꯊꯝꯕ ꯑꯃ ꯆꯪꯉꯤ ꯍꯥꯏꯕ ꯇꯤꯟꯅꯗꯧꯔꯤꯁꯤꯡꯁꯤꯗ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯔꯀꯥꯔ ꯌꯥꯝ ꯁꯦꯝꯍꯟꯅꯤꯡꯗꯕ ꯁꯔꯀꯥꯔꯁꯤ ꯁꯦꯝꯃꯨꯔꯒ ꯇꯨꯒꯥꯁꯤ ꯆꯨꯡꯕ ꯍꯥꯀꯠꯆꯕꯗꯧꯅꯒ ꯈꯟꯕ ꯃꯤ ꯑꯣꯏꯅ ꯎꯕꯤꯒꯅꯣꯕ ꯇꯧꯔꯛꯀꯗꯧꯔꯤ ꯄꯣꯠꯇꯨꯒꯤ ꯇꯨꯡꯁꯤꯗ ꯀꯔꯤ ꯂꯩ ꯄ꯭ꯔꯖꯥꯅ ꯀꯔꯤ ꯐꯥꯎꯔꯤ ꯅꯍꯥꯟ ꯀꯌꯥꯝ ꯀꯨꯏꯔꯦ ꯆꯍꯤ ꯀꯌꯥꯁꯤꯗ ꯆꯩꯅꯔꯤꯕ ꯀꯨꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯦꯅ ꯇꯧꯔꯤꯕ ꯃꯅꯤꯄꯨꯔ ꯃꯥꯡꯅ ꯇꯥꯛꯅꯕ ꯇꯧꯕꯗ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯁꯔꯥ ꯊꯨꯅ ꯇꯧꯔꯒ ꯑꯗꯒꯤ ꯏꯇꯤꯍꯥꯁ ꯃꯌꯥꯝ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯔꯤꯕ ꯑꯗꯒꯤ ꯍꯧꯖꯤꯛꯃꯛꯁꯨ ꯃꯥꯡꯗ ꯇꯧꯔꯤꯕ ꯃꯩꯇꯩꯒꯤ ꯃꯥꯌꯣꯛꯇ ꯃꯩꯇꯩ ꯃꯣꯏꯅ ꯂꯩꯕꯥꯛꯁꯨ ꯃꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯁꯔꯀꯥꯔ ꯇꯧꯒꯦꯁꯨ ꯇꯧꯕ ꯀꯟꯒꯦꯁꯨ ꯀꯟꯕ ꯀꯟꯖꯧꯋꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯀꯥꯏꯕꯕꯨ ꯈꯪꯗ꯭ꯔꯗꯤ ꯃꯟꯇ꯭ꯔꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯥꯎꯕ ꯀ꯭ꯂꯦꯝ ꯇꯧꯋꯣ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯗꯣ ꯀꯤꯗꯅ ꯇꯧꯔꯛꯑꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ ꯑꯗꯨꯒ ꯇꯁꯦꯡꯕꯗꯤ ꯃꯣꯏꯗꯤ ꯄꯥꯝꯃꯤ ꯄꯣꯠꯅꯤꯅꯦ ꯍꯧꯖꯤꯛꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯌꯥꯅꯤ ꯅꯍꯥꯟꯃꯨꯛꯁꯨ ꯃꯟꯇ꯭ꯔꯤ ꯑꯅꯤ ꯀꯔꯤꯝ ꯍꯥꯏꯗꯅ ꯑꯗꯨꯝ ꯑꯣꯏꯔꯤꯗꯨꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯣꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯨꯀꯤꯒ ꯃꯩꯇꯩꯒ ꯌꯥꯅꯕꯁꯤ ꯃꯣꯏꯅ ꯍꯥꯏꯔꯤꯉꯩ ꯌꯥꯔꯀꯥꯟꯗ ꯌꯥꯗꯧꯔꯤꯕ꯭ꯔꯥ ꯃꯩꯇꯩꯅ ꯍꯥꯏꯔ ꯌꯥꯗꯧꯔꯤꯕ꯭ꯔꯥ ꯃꯩꯇꯩꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯁꯤꯅ ꯁꯔꯀꯥꯔ ꯌꯥꯝ ꯁꯦꯝꯅꯤꯡꯕꯗꯒꯤ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯇꯤꯂꯥꯏꯈꯣꯝꯕꯤ ꯈꯪꯗꯦ ꯐꯛ ꯈꯪꯗꯦ ꯄꯨꯝꯅꯃꯛꯇꯣ ꯑꯩꯈꯣꯏꯗꯤ ꯂꯣꯏꯅꯔꯒ ꯑꯗꯨꯝ ꯂꯦꯡꯒꯣꯟꯅꯔꯒ ꯂꯩꯒꯅꯤ ꯍꯥꯏꯁꯦ ꯃꯁꯤꯅ ꯃꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀꯦꯔꯤꯌꯔꯗ ꯀꯌꯥꯝ ꯐꯗꯧꯔꯤꯒꯦ ꯍꯥꯏꯕꯁꯨ ꯈꯟꯕ ꯇꯥꯏ ꯑꯗꯨꯅ ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯗꯤ ꯊꯧꯅꯥ ꯐꯕ ꯑꯃ ꯆꯪꯉꯤꯅꯦ ꯌꯥꯝꯅ ꯅꯞꯇꯅ ꯈꯣꯠꯇꯅ ꯅꯠꯆꯕꯤ ꯁꯨꯝ ꯇꯧꯕꯁꯦ ꯃꯁꯤ ꯄꯣꯂꯤꯇꯤꯛꯁꯇ ꯃꯁꯤ ꯃꯥꯏ ꯄꯥꯛꯄ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯀꯧꯗꯦꯕ ꯊꯧꯅꯥ ꯐꯕ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯗꯤꯇꯔꯃꯤꯅꯦꯁꯟꯁꯦ ꯆꯞ ꯆꯥꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯤꯗꯥꯁꯤꯅ ꯄꯣꯂꯤꯇꯤꯛꯁ ꯇꯧꯒꯗꯧꯅꯦꯕ ꯍꯣꯏ ꯅꯞꯇꯅ ꯈꯣꯠꯇꯅ ꯁꯨꯝ ꯗꯥꯎꯟꯂꯞꯇ ꯁꯨꯝ ꯁꯥꯁꯣꯟ ꯄꯥꯏꯔꯤ ꯈꯣꯠꯂꯤ ꯍꯧꯖꯤꯛ ꯁꯨꯝ ꯏꯟꯗꯤꯌꯥꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯣꯇꯣꯝ ꯂꯩꯗꯅ ꯃꯁꯛ ꯅꯥꯏꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯈꯔꯗꯅꯦꯕ ꯍꯣꯏ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯖꯦꯟ ꯆꯪꯕ ꯑꯗꯨꯒꯨꯝꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯠꯇꯕꯁꯨ ꯑꯗꯨꯝ ꯃꯃꯤꯡꯗꯤ ꯂꯩꯀꯣ ꯑꯗꯨ ꯑꯐꯕꯗꯤ ꯅꯠꯇꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯐꯕ ꯊꯕꯛ ꯈꯔ ꯇꯧꯁꯤ ꯍꯥꯏꯔꯒꯗꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯔꯒꯗꯤ ꯍꯨꯔꯥꯟ ꯁꯦꯅ ꯇꯧꯗꯤ ꯅꯠꯇꯦꯗꯅ ꯀꯗꯔ ꯇꯧꯁꯦꯅ ꯇꯧꯗꯤ ꯅꯠꯇꯦꯗꯅ ꯃꯤꯌꯥꯝꯅ ꯎꯠꯄꯥꯠ ꯇꯧꯁꯦꯅ ꯇꯧꯗꯦꯅ ꯏꯂꯦꯛꯁꯟ ꯂꯦꯞꯄ ꯍꯥꯏꯁꯤ ꯃꯣꯏꯗꯤ ꯃꯊꯧꯅꯦꯕ ꯂꯥꯟꯃꯤ ꯑꯣꯏꯔꯗꯤ ꯂꯥꯟ ꯆꯪꯕ ꯍꯥꯏꯁꯤ ꯃꯊꯧꯅꯦꯕꯀꯣ ꯑꯦꯅꯤ ꯑꯣꯄꯔꯦꯁꯟ ꯇꯧꯗ ꯍꯧꯖꯤꯛ ꯁꯤꯐꯥꯏꯁꯤꯡꯁꯤ ꯚꯥꯔꯠ ꯃꯇꯥꯒꯤ ꯖꯣꯏ ꯕꯟꯗꯦ ꯃꯥꯇ꯭ꯔꯝ ꯇꯧꯗ ꯁꯤꯅ ꯈꯤꯇꯪꯒꯩ ꯍꯧꯖꯤꯛ ꯃꯁꯥ ꯅꯣꯛꯅ ꯊꯋꯥꯏ ꯊꯥꯒꯦꯅ ꯆꯣꯡꯊꯣꯛꯏ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯣꯏꯁꯨ ꯔꯥꯖꯅꯤꯇꯤ ꯇꯧ ꯇꯥꯔꯗꯤ ꯃꯗꯨꯒꯤ ꯁꯤꯐꯥꯏ ꯃꯆꯥ ꯃꯁꯨ ꯃꯌꯥꯝꯗꯨꯅ ꯃꯣꯏꯅ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯈꯜꯂꯤ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯨ ꯊꯧꯅꯥ ꯐꯕ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯈꯟꯕ ꯑꯣꯏꯔꯒꯗꯤ ꯃꯈꯣꯏꯒꯤ ꯁ꯭ꯇꯦꯟꯁꯦ ꯌꯥꯝꯅ ꯇꯔꯥꯏꯅ ꯃꯤꯁꯦ ꯍꯦꯛꯇ ꯍꯨꯝꯃꯒ ꯍꯦꯛꯇ ꯄꯨꯗꯅꯕ ꯑꯗꯨꯒ ꯁꯔꯀꯥꯔꯗꯨ ꯁꯦꯝꯕꯤꯌꯨ ꯁꯦꯝꯕ ꯃꯇꯝꯗ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦꯗꯣ ꯍꯧꯖꯤꯛꯇꯩ ꯍꯧꯅ ꯃꯗꯨꯒꯤ ꯔꯣꯗ ꯃꯦꯞ ꯑꯃ ꯃꯣꯏ ꯐꯖꯅ ꯈꯪꯉꯒ ꯇꯧꯗꯧꯅꯦꯕ ꯍꯦꯛꯇ ꯑꯩꯈꯣꯏ ꯁꯔꯀꯥꯔ ꯁꯦꯝꯃꯦ ꯌꯥꯔꯅꯤ ꯀꯥꯏꯅ ꯍꯣꯏ ꯑꯄꯪ ꯑꯁꯨ ꯇꯧꯕ ꯖꯒꯥ ꯈꯔ ꯃꯤꯑꯣꯏꯕꯁꯦ ꯖꯒꯥ ꯌꯥꯝ ꯈꯦꯠꯅꯩꯀோ ꯏꯝꯐꯥꯜ ꯍꯥꯏꯔꯒ ꯏꯝꯐꯥꯜ ꯄꯨꯝꯅꯃꯛ ꯐꯕ ꯅꯠꯇꯦ ꯈꯨꯡꯒꯪ ꯍꯥꯏꯔꯒ ꯈꯨꯡꯒꯪ ꯄꯨꯝꯅꯃꯛꯁꯦ ꯄꯪꯕ ꯁꯤꯡꯕꯒꯤ ꯋꯥ ꯅꯠꯇꯦ ꯆꯞ ꯃꯥꯟꯅꯅ ꯁꯤꯡꯉꯕ ꯃꯇꯝꯅꯤ ꯄ꯭ꯔꯖꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯈꯨꯝꯖꯤꯜꯂꯒ ꯁꯥꯖꯩꯅ ꯀꯜꯂꯒ ꯀꯣꯂꯨ ꯁꯟꯗꯧꯅ ꯄꯪꯆꯠ ꯆꯠꯂꯨ ꯍꯥꯏꯕꯁꯦ ꯁꯟꯗꯨ ꯃꯃꯤꯠ ꯐꯥꯎꯗꯤ ꯎꯕ ꯄꯥꯝꯃꯝꯒꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯖꯥꯁꯦ ꯐꯩꯅ ꯄ꯭ꯔꯖꯥꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯆꯤꯡꯉꯒ ꯃꯇꯝꯒꯤ ꯒꯣꯔꯃꯦꯟ ꯁꯦꯝꯗꯧꯔꯤꯅꯦꯅ ꯄꯖꯜ ꯇꯧꯍꯜꯂꯒ ꯇꯧꯕꯁꯦ ꯃꯁꯤ ꯍꯌꯦꯡ ꯑꯐꯕ ꯔꯥꯖꯅꯤꯇꯤ ꯑꯣꯏꯔꯗꯤ ꯐꯩꯀꯣ ꯑꯣꯏꯗ꯭ꯔꯒꯗꯤ ꯇꯨꯡ ꯐꯥꯎꯕ ꯑꯩꯈꯣꯏ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯃꯅꯤꯄꯨꯔ ꯌꯧꯅ ꯃꯥꯡꯒꯅꯤ ꯁꯤꯃ ꯈꯜꯂꯀꯥꯟꯗ ꯁꯔꯀꯥꯔ ꯁꯦꯝꯕꯒꯤ ꯐꯤꯔꯦꯞꯁꯦ
ꯂꯧꯕ ꯆꯨꯝꯃꯤ ꯁꯦꯟꯇꯔꯅ ꯍꯥꯏꯕꯁꯨ ꯏꯟꯕꯤꯌꯨ ꯄꯥꯔꯇꯤꯅꯤꯅ ꯁꯦꯟꯇꯔꯅ ꯍꯥꯏꯔꯦꯗꯅ ꯉꯁꯥꯏꯒꯤ ꯀꯣꯂꯨꯁꯟꯗꯧꯅ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯑꯩ ꯀꯗꯥꯏ ꯆꯠꯂꯤꯅꯣꯗꯣ ꯈꯪꯗꯅ ꯄꯪꯆꯠ ꯆꯠꯄ ꯑꯗꯨꯒꯨꯝꯕ ꯖꯤꯕꯗꯤ ꯑꯣꯏꯕ ꯆꯨꯝꯗꯦꯅ ꯑꯩ ꯁ꯭ꯋꯥꯏꯗ ꯍꯥꯏꯖꯒꯦ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯣ ꯉꯁꯥꯏꯒꯤ MLA ꯇꯔꯥꯗꯣ ꯑꯗꯣ ꯃꯈꯣꯏꯁꯤ ꯁꯨꯡꯌꯥꯎ ꯌꯥꯎꯗ꯭ꯔꯦꯅ ꯈꯜꯂꯁꯦꯕ ꯃꯈꯣꯏꯅ MLA ꯇꯔꯥ ꯀꯨꯀꯤꯒꯔ ꯍꯥꯏꯁꯤꯕꯣ ꯃꯣꯏꯗꯤ ꯑꯗꯨꯝ ꯀꯩꯁꯨ ꯂꯩꯇꯦ ꯁꯦꯟꯇꯔꯒ ꯃꯣꯏꯒ ꯏꯌꯥ ꯌꯥꯅꯩ ꯀꯩꯗꯧꯔꯒꯦ ꯁꯦꯟꯇꯔꯅ ꯈꯨꯒꯥꯄꯤ ꯀꯥꯞꯄꯗ ꯑꯗꯨꯝ ꯍꯣꯏꯅ ꯑꯗꯨꯝ ꯆꯦꯜꯂꯛꯀꯅꯤ ꯀꯩꯗꯧꯔꯒꯦ ꯉꯁꯥꯏꯒꯤ ꯀꯨꯀꯤꯒꯤ ꯂꯥꯜꯍꯧꯕꯅꯦꯅ ꯇꯧꯔꯤꯕ ꯂꯥꯜꯍꯧꯕ꯭ꯔꯥ ꯍꯧꯗꯕ꯭ꯔꯥ ꯈꯪꯗꯦ ꯁꯨ ꯇꯧꯔꯤꯗꯣ ꯃꯣꯏꯗꯨꯁꯨ ꯍꯟꯗꯛꯀꯤꯁꯤꯗ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤꯀꯣꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦ ꯑꯃ ꯀꯔꯤ ꯍꯥꯏꯅꯤ ꯄ꯭ꯂꯣꯠ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯙꯅꯕꯤꯔ ꯂꯤꯂꯥ ꯏꯕꯗ ꯀꯧꯅꯤ ꯄ꯭ꯂꯣꯠ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕ ꯄ꯭ꯂꯣꯠꯇꯨ ꯁꯥꯟꯅꯔꯒꯀꯣ ꯇꯧꯕ ꯑꯗꯨꯝ ꯌꯥꯏꯑꯕꯀꯣ ꯄꯣꯂꯤꯇꯤꯛꯁꯁꯤꯗ ꯄ꯭ꯂꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯇꯧꯁꯤꯟꯅꯔꯒ ꯈꯣꯠꯂꯒ ꯑꯩꯅ ꯍꯥꯠꯀꯦ ꯃꯤꯗꯣ ꯇꯤꯟꯅꯁꯤꯜꯂꯒ ꯑꯗꯨꯝ ꯇꯧꯕ ꯌꯥꯕ ꯑꯗꯨꯗꯤ ꯍꯥꯠꯂꯒꯦ ꯍꯥꯏꯔꯗꯤ ꯇꯤꯟꯅꯁꯤꯜꯂꯛꯑꯣ ꯑꯃꯨꯛ ꯍꯟꯗꯛꯀꯤꯗꯩꯗ ꯈꯤꯇ ꯊꯥꯞꯇꯛ ꯇꯧꯈ꯭ꯔꯦ ꯍꯟꯗꯛꯇꯤ ꯅꯛꯁꯤꯟꯅꯔꯒꯕꯀꯣ ꯑꯦꯁꯤꯠ ꯑꯣꯏꯅ ꯍꯦꯛꯇ ꯆꯥꯊꯠꯂꯁꯦꯅ ꯇꯧꯔꯛꯑꯁꯨ ꯌꯥꯏꯅ ꯑꯗꯣ ꯑꯩꯈꯣꯏ ꯎꯕ ꯉꯝꯗꯦ ꯑꯗꯣ ꯁꯔꯀꯥꯔ ꯌꯥꯝ ꯁꯦꯝꯕ ꯄꯥꯝꯕꯤꯔꯗꯤ ꯁꯦꯝꯕꯤꯌꯨ ꯄ꯭ꯔꯖꯥꯗꯁꯨ ꯁꯔꯀꯥꯔ ꯌꯥꯝ ꯁꯦꯝꯕ ꯄꯥꯝꯕ ꯌꯥꯝ ꯂꯩ ꯁꯦꯝꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯌꯦꯡꯅꯦ ꯄꯦꯟꯗꯦ ꯑꯗꯨ ꯇꯧꯗꯦꯁꯦ ꯍꯥꯏꯕꯤꯔꯛꯀꯅꯨ ꯑꯗꯨꯒ ꯃꯣꯏꯗ ꯍꯧꯖꯤꯛꯇꯩ ꯍꯧꯅ ꯔꯣꯗ ꯃꯦꯞ ꯑꯃ ꯀꯃꯥꯏꯅ ꯇꯧꯕ ꯀꯨꯀꯤꯗꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯌꯨꯝ ꯀꯩ ꯍꯟꯖꯤꯟꯗꯕ ꯈꯣꯠꯄ ꯃꯌꯥꯝꯁꯤꯅ ꯁꯣꯛ ꯀꯌꯥꯗ ꯍꯟꯖꯤꯟꯒꯗꯧꯔꯤꯕ ꯑꯗꯨꯒꯤ ꯈꯦꯇꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯕ ꯒꯥꯏꯁꯦ ꯐꯖꯅ ꯌꯦꯡꯉꯒ ꯇꯧꯗꯅꯅꯦꯀꯣ ꯁꯔꯀꯥꯔ ꯁꯦꯝꯗꯧꯅꯦꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯃꯤꯅ ꯁꯔꯀꯥꯔ ꯁꯦꯝꯃꯒ ꯑꯩꯅ ꯄꯥꯔꯇꯤ ꯌꯥꯎꯔꯤꯃꯦꯅ ꯐꯤꯔꯥꯟ ꯌꯨꯡꯅ ꯎꯈꯨꯟ ꯇꯧꯔꯦ ꯍꯥꯏꯔꯒ ꯑꯩ ꯄꯥꯔꯇꯤ ꯋꯥꯔꯀꯔꯅꯦꯅ ꯌꯥꯝ ꯍꯔꯥꯎꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯄꯪꯂꯩ ꯂꯩꯒꯦ ꯍꯥꯏꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩ ꯍꯥꯏꯖꯒꯦ ꯍꯣꯏ ꯁꯔꯀꯥꯔ ꯁꯦꯝꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯤꯌꯥꯝꯅꯁꯨ ꯑꯗꯨꯝ ꯄꯥꯝꯃꯝꯒꯅꯤ ꯄꯥꯝꯕꯗꯣ ꯑꯗꯨ ꯁꯦꯝꯗ ꯌꯥꯗꯕꯒꯤ ꯁꯦꯝꯕ ꯑꯗꯨꯈꯛ ꯅꯠꯇꯕ ꯇꯁꯦꯡꯅ ꯌꯥꯝꯅ ꯃꯔꯥ ꯆꯦꯠꯄ ꯁꯔꯀꯥꯔ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯑꯣꯏꯔꯣꯏꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯗꯨꯅꯤ ꯇꯝꯕ ꯉꯝꯗ꯭ꯔꯤꯁꯨ ꯑꯣꯖꯥ ꯙꯔꯃꯗ ꯂꯥꯛꯆꯔꯀꯥꯟꯗ ꯀꯅꯥꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅꯣ ꯑꯣꯏꯗꯣꯏꯁꯦ ꯀꯣꯏꯁꯟꯁꯦ ꯃꯌꯥꯝꯅ ꯍꯪꯅꯤꯡꯉꯤꯁꯦ ꯕꯤꯔꯦꯟꯗꯣ ꯕꯤꯔꯦꯟꯁꯦ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯈ꯭ರೆ ꯐꯔꯦ ꯃꯥ ꯑꯃꯨꯛ ꯍꯜꯂꯛꯄ ꯄꯥꯝꯃꯒꯗꯤ ꯁꯧꯒꯠꯂꯣꯏꯗꯕ MLA ꯈꯔ ꯒ꯭ꯔꯨꯞ ꯑꯃ ꯂꯩꯔꯦꯅ ꯍꯥꯏꯔꯦ ꯑꯃꯨꯛ ꯍꯜꯂꯛꯇꯕ ꯄꯥꯝꯕ ꯒ꯭ꯔꯨꯞ ꯑꯃ ꯂꯩꯔꯦ ꯄꯥꯝꯗ꯭ꯔꯒꯅ ꯑꯃꯨꯛ ꯍꯜꯂꯛꯑꯣꯏꯗꯕ ꯀꯥꯡꯕꯨꯗꯨꯒꯤ ꯍꯜꯂꯛꯄ ꯄꯥꯝꯕ MLAꯒꯤ ꯒ꯭ꯔꯨꯞꯇꯨꯅ ꯑꯃꯨꯛ ꯁꯞꯄꯣꯔꯠꯇꯨ ꯑꯃꯨꯛ ꯂꯥꯛꯑꯣꯏꯗꯣꯏꯔꯥ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯅꯣ ꯂꯨꯆꯤꯡꯕ ꯈꯟꯕ ꯃꯇꯝꯁꯤꯗ ꯁꯦꯟꯇꯔꯒꯤ ꯑꯣꯏꯕ ꯏꯟꯗꯤꯀꯦꯁꯟꯅ ꯀꯃꯥꯏꯅ ꯂꯩꯔꯤꯅꯣꯁꯨ ꯈꯪꯗ꯭ꯔꯦ ꯁꯣꯝꯗꯒꯤꯁꯨ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯀꯅꯥꯅ ꯑꯣꯏꯕ ꯌꯥꯗꯣꯏꯅꯣ ꯆꯤꯞ ꯃꯤꯅꯤꯁꯇꯔꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯟꯅꯒꯤ ꯃꯣꯏ ꯀꯨꯟꯃꯥꯊꯣꯏ ꯗꯩ ꯀꯨꯟꯍꯨꯝꯗꯣꯏ ꯁꯨꯔꯦꯒ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯕꯤꯔꯦꯟꯒꯤ ꯔꯣꯝꯗ ꯅꯛꯑꯒ ꯆꯠꯄ ꯃꯥꯒꯤ ꯒ꯭ꯔꯨꯞ ꯑꯃ ꯂꯩꯗꯅ ꯑꯗꯩ ꯈꯔ ꯊꯣꯛꯂꯛꯑꯦꯗꯅ ꯍꯧꯖꯤꯛꯁꯦ ꯊꯣꯛꯂꯛꯄꯁꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯗꯨꯗꯒꯤ ꯂꯨꯆꯤꯡꯕ ꯄꯤꯌꯨ ꯍꯥꯏꯕꯁꯨ ꯌꯥꯔꯛꯄꯁꯨ ꯌꯥꯏ ꯄꯤꯌꯨ ꯍꯥꯏꯔꯛꯄꯁꯨ ꯌꯥꯏꯕ ꯀꯩꯅꯣ ꯃꯣꯏ ꯌꯥꯎꯗ꯭ꯔꯗꯤ ꯁꯔꯀꯥꯔ ꯁꯦꯝꯗꯦꯗꯅ ꯑꯗꯨ ꯁꯦꯝꯗꯣꯏꯅꯤꯗꯅ ꯑꯗꯒꯤꯗꯤ ꯁꯦ ꯀꯩꯅꯣꯅ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯀꯩꯅꯣꯅ ꯗꯦꯜꯂꯤꯅ ꯄꯥꯝꯃꯝꯃꯒꯗꯤ PR ꯊꯝꯗꯕꯤꯗ ꯅꯨꯃꯤꯠꯇꯨꯗ ꯁꯦꯝꯃꯝꯕꯁꯨ ꯑꯗꯨꯝ ꯌꯥꯏ ꯌꯥꯗ꯭ꯔꯥ ꯑꯩ ꯗꯦꯜꯂꯤꯅ ꯁꯔꯀꯥꯔ ꯁꯦꯝꯍꯟꯅꯤꯡꯕ PRꯁꯤ ꯂꯣꯏꯗꯒꯤ ꯍꯣꯠꯅꯔꯗꯤ ꯂꯤꯗꯔꯁꯤꯞ ꯄꯨꯊꯣꯛꯑꯕꯅꯦꯕ ꯌꯦꯠꯅꯗꯅ ꯑꯗꯩ ꯃꯤ ꯄꯨꯊꯣꯛꯑꯕꯅꯦꯕꯀꯣ ꯑꯗꯨꯋꯥꯏꯗꯨꯗ ꯍꯥꯟꯅꯒꯤ BJP ꯃꯁꯤꯡ ꯌꯥꯝꯕꯅꯤꯅ ꯑꯗꯨꯝ ꯉꯁꯥꯏ ꯁꯦꯟꯇꯔꯅꯗꯤ ꯕꯤꯔꯦꯟꯁꯤ ꯑꯗꯨꯝ ꯈꯔ ꯄꯥꯝꯃꯤ ꯀꯥꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯂꯩꯗꯅ ꯄꯥꯝꯕꯗꯣ ꯑꯗꯨꯅ ꯃꯣꯏꯅ ꯄꯥꯝꯕꯗꯨꯅ ꯁꯦꯝꯃꯝꯗ꯭ꯔꯅꯤꯗꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯕꯤꯔꯦꯟꯒꯤ ꯑꯩꯈꯣꯏꯒꯤ శ్ꯔꯤ ꯕꯤꯔꯦꯟꯒꯤ ꯁꯤ ꯄꯨꯁꯜꯂꯛꯄꯗ ꯀꯨꯀꯤꯉꯩ ꯑꯃꯨꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯔꯦꯅ ꯑꯗꯩꯗꯤ ꯁꯣꯝꯗ ꯃꯥ ꯌꯥꯗꯕ ꯀꯥꯡꯕꯨ ꯂꯩꯗꯨꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯌꯦꯕ ꯑꯗꯨꯅ ꯂꯤꯗꯔꯁꯤꯞꯇꯤ ꯏꯍꯣꯡꯗ ꯍꯣꯡꯕꯒꯤ ꯄꯣꯠꯅꯤ ꯂꯥꯛꯏꯁꯦ ꯂꯤꯗꯔꯁꯤꯞꯇꯁꯨ ꯍꯣꯡꯉꯅꯤ ꯍꯣꯡꯕ ꯃꯇꯝꯗꯨꯗ ꯉꯁꯥꯏꯒꯤ ꯎꯅꯈꯤꯕ ꯃꯌꯥꯝꯗꯨꯗ ꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯔꯤ ꯕꯤꯔꯦꯟ ꯂꯧꯊꯣꯛꯈ꯭ꯔꯣ ꯈꯦꯝꯆꯥꯟ ꯂꯩꯔꯤ ꯁꯩꯇꯕ꯭ꯔꯇ ꯂꯩꯔꯤ ꯒꯣꯕꯤꯟꯗꯥꯁ ꯂꯩꯔꯤꯀꯣ ꯑꯗꯒꯤꯗꯤ ꯔꯥꯙꯦꯁ꯭ꯌꯥꯝꯁꯨ ꯈꯔ ꯌꯥꯎꯕ꯭ꯔꯥ ꯂꯝꯖꯦꯟꯁꯤꯀꯣ ꯁꯤꯒꯤ ꯂꯝꯖꯦꯟꯁꯤꯗ ꯑꯗꯣ ꯃꯣꯏꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯈꯜꯂꯛꯀꯗꯣꯏꯅꯦꯕ ꯈꯜꯂꯛꯄꯁꯤꯗ ꯑꯗꯨꯗ ꯃꯣꯏ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯍꯦꯛ ꯃꯤꯁꯤꯡꯗꯨ ꯂꯩꯔꯒ ꯊꯥꯒꯠꯄꯗꯨꯗ ꯗꯦꯜꯂꯤꯅ ꯌꯥꯔꯛꯄꯗꯣ ꯑꯗꯨꯅ ꯌꯥꯔꯅꯤ ꯁꯤꯗꯤ ꯆꯤꯡꯈꯨꯝ ꯂꯣꯏ ꯃꯥꯟꯅꯔꯤꯑꯕ ꯑꯗꯨꯅꯗꯤ ꯃꯣꯏ ꯃꯔꯛꯇ ꯂꯨꯆꯤꯡꯕꯗꯤ ꯌꯥꯝꯃꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯤꯗ ꯈꯟꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯗꯦꯜꯂꯤꯅ ꯑꯣꯏꯅ ꯈꯜꯍꯟꯖꯔꯁꯅꯨ ꯁꯤꯔꯦꯕꯦꯕꯨ ꯅꯠꯇ꯭ꯔꯗꯤ ꯍꯥꯏꯕꯒꯤ ꯁ꯭ꯇꯦꯟꯗꯤ ꯂꯩꯕ ꯌꯥꯝ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯑꯗ ꯑꯁꯣꯝꯗꯒꯤ ꯀꯨꯀꯤ ꯌꯥꯎꯔꯛ ꯇꯥꯔꯁꯨ ꯀꯨꯀꯤ MLAꯁꯤꯡꯗꯨꯁꯨ ꯕꯤꯔꯦꯟ ꯅꯠꯇꯕ ꯑꯩꯅ ꯍꯥꯏꯕꯅꯤꯅ ꯃꯣꯏꯗꯤ ꯃꯃꯤꯡꯕꯨ ꯄꯤꯔꯤꯀꯣ ꯑꯗꯣ ꯃꯣꯏꯅ ꯄꯨꯂꯞ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯃꯣꯏꯅ ꯄꯥꯝꯕ ꯃꯃꯤꯡꯗꯨꯁꯨ ꯊꯝꯃꯛꯄꯁꯨ ꯌꯥꯏ ꯃꯃꯤꯡꯗꯣ ꯈꯕꯔꯗꯗꯤ ꯄꯤꯗ꯭ꯔꯦꯕ ꯈꯕꯔꯗꯗꯤ ꯏꯗ꯭ꯔꯦꯕ ꯐꯣꯡꯗꯣꯛꯇ꯭ꯔꯦ ꯑꯗꯣ ꯑꯗꯨ ꯌꯥꯎꯔꯛꯑꯒ ꯑꯗꯨ ꯇꯧꯒꯦꯅ ꯍꯥꯏꯔꯒꯗꯤ ꯃꯣꯏ ꯆꯪꯉꯛꯑꯒ ꯑꯗꯨꯒꯤ ꯂꯤꯗꯔꯁꯤꯞꯇꯨꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯅꯤꯡꯉꯤ ꯍꯥꯏꯕꯁꯤꯁꯨ ꯂꯥꯏꯔꯣꯏ ꯂꯨꯝꯅ ꯂꯧꯅꯦꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯆꯪꯉꯛꯄꯁꯦ ꯆꯪꯉꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀ꯭ꯋꯦꯁꯟꯁꯦ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯗꯣꯏꯁꯦ ꯃꯣꯏ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯄꯣꯠ ꯑꯃ ꯇꯣꯛꯑꯦ ꯍꯥꯏꯕꯁꯤꯃ ꯁꯦꯡꯉꯦ
ꯀꯩꯅꯣꯗ ꯐꯪꯉꯔꯣꯏ ꯍꯥꯏꯗꯅ ꯃꯣꯏ ꯆꯪꯉꯛꯄ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯩ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯔꯤꯀꯨꯅ ꯍꯥꯏꯕꯤꯕ ꯑꯗꯨꯃꯥꯏꯅ ꯁꯨꯗ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯅ ꯌꯨ ꯄꯤ ꯑꯦꯐꯀ ꯀꯦꯅꯣꯒꯁꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯗꯤ ꯉꯁꯥꯏꯒꯤ ꯗꯦꯜꯂꯤꯅ ꯃꯣꯏꯗꯤ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯅꯣꯏꯅ ꯆꯌꯦꯠꯅꯕ ꯈꯣꯠꯄ ꯂꯩꯔꯒꯗꯤ ꯁꯨ ꯑꯦꯕ꯭ꯔꯣꯒꯦꯠ ꯇꯧꯅꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯍꯧꯖꯤꯛꯁꯤ ꯃꯦꯟ ꯇꯥꯗ꯭ꯔꯤꯗꯅ ꯍꯥꯏꯗꯤ ꯑꯦꯕ꯭ꯔꯣꯒꯦꯠ ꯇꯧꯗ꯭ꯔꯤ ꯑꯗꯒꯤꯗꯤ ꯑꯦꯛꯁꯇꯦꯟꯁꯨ ꯇꯧꯗꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯗꯅ ꯑꯗꯣ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯁꯦꯟꯇꯔꯅ ꯁꯨꯗ ꯂꯩꯕ ꯀꯥꯡꯕꯨꯁꯤꯡꯗ ꯁꯦꯟꯇꯔꯒꯤꯁꯨ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯤꯕ ꯌꯥꯝꯅ ꯃꯣꯏꯅ ꯄꯔꯁꯨ ꯇꯧꯕꯗ ꯑꯗꯒꯤꯗꯤ ꯃꯣꯏꯅ ꯐꯣꯔꯁ ꯁꯤꯖꯤꯟꯅꯕꯗ ꯌꯥꯕꯒꯤ ꯄꯣꯠ ꯂꯩꯔꯤꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯂꯥꯛꯏꯕ ꯀꯩꯅꯣꯁꯤꯅ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯑꯃ ꯂꯩꯔꯛꯏꯁꯤꯅ ꯁꯨꯒꯤꯗꯨꯃ ꯑꯗꯨꯃꯥꯏꯅ ꯊꯝꯈ꯭ꯔꯕ ꯑꯗꯒꯤ ꯁꯣꯝꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯅ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯅꯠꯇ꯭ꯔꯒꯗꯤ ꯃꯣꯏ ꯁꯔꯀꯥꯔ ꯐꯣꯔꯃꯦꯁꯟꯒꯤ ꯃꯤꯇꯤꯡ ꯀꯩꯁꯨ ꯇꯧꯔꯣꯏꯅ ꯍꯥꯟꯅ ꯇꯧꯗꯦ ꯀꯩꯅꯣ ꯍꯧꯖꯤꯛ ꯇꯧꯔꯛꯏꯁꯤꯁꯨ ꯀꯩꯅꯣꯝ ꯂꯩꯇꯣꯏꯅꯦꯕ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯁꯃꯤꯠ ꯄꯇ꯭ꯔ ꯂꯥꯛꯑꯝꯕꯗꯒꯤ ꯍꯥꯏꯕꯗꯨꯒꯤ ꯄ꯭ꯔꯦꯁꯔꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯥꯅ ꯍꯥꯏꯕ ꯀꯥꯟꯗ ꯁꯔꯀꯥꯔ ꯁꯦꯝꯕ ꯈꯛꯇ ꯍꯥꯏꯔꯝꯃꯣꯏ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯄꯟꯖꯔꯤ ꯄꯣꯠ ꯃꯌꯥꯝꯁꯤꯁꯨ ꯃꯥ ꯕꯜꯕ ꯇꯧꯔꯝꯒꯅꯦꯕ ꯐꯦꯠ ꯇꯧꯔꯝꯒꯅꯦꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯂꯥꯛꯄꯅꯤꯅ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ ꯁꯤꯑꯦꯝꯁꯤꯗꯤ ꯇꯧꯕꯒꯤꯕꯨꯗꯤ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯁꯣꯏꯈ꯭ꯔꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯕꯁꯦ ꯀꯔꯝꯕ ꯃꯤꯅ ꯑꯣꯏꯒꯅꯤ ꯑꯗꯨ ꯀꯅꯥꯅ ꯑꯣꯏꯒꯅꯤ ꯁꯤꯗ ꯑꯇꯣꯞꯄ ꯂꯝꯁꯤꯡꯗ ꯇꯧꯔꯤꯁꯤ ꯃꯃꯤꯡ ꯂꯩꯕ ꯈꯪ ꯍꯩꯕ ꯑꯐꯥꯎꯕ ꯉꯥꯛꯇꯅꯤ ꯑꯣꯏꯔꯤꯁꯤ ꯄꯣꯂꯤꯇꯤꯛꯁꯇ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯇꯕꯗꯨꯗꯤ ꯇꯣꯉꯥꯟꯕ ꯑꯃꯅꯤꯗ ꯃꯥꯗꯤ ꯑꯦꯗꯚꯥꯏꯖꯔ ꯚꯥꯔꯤꯗ ꯂꯩꯔꯤ ꯑꯗꯒꯤꯗꯤ ꯃꯁꯥꯅ ꯂꯩꯄꯥꯛꯀꯤ ꯇꯧꯒꯦꯅ ꯈꯜꯂꯒꯗꯤ ꯂꯥꯏꯔꯤꯛ ꯁꯣꯛꯏ ꯍꯩꯇ꯭ꯔꯁꯨ ꯃꯃꯤꯡ ꯌꯥꯝ ꯆꯠꯈꯤꯕ ꯁꯦꯝ ꯂꯩꯌꯦꯕ ꯆꯨꯝꯗ꯭ꯔꯥ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯒꯤꯗꯨ ꯌꯦꯡꯉꯀꯥꯟꯗꯨꯗ ꯊꯝꯖꯅꯤꯡꯉꯤꯁꯦ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝꯅ ꯄꯥꯝꯕ ꯂꯨꯆꯤꯡꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯀꯥꯟꯗ ꯃꯥꯅ ꯂꯨꯆꯤꯡꯕ ꯑꯣꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯐꯦꯗꯔꯦꯂꯤꯖꯝꯒꯤ ꯇꯁꯦꯡꯅ ꯄꯋꯥꯔ ꯌꯦꯟꯅꯔꯤꯕ ꯁ꯭ꯇꯦꯠꯀꯤ ꯄꯋꯥꯔ ꯁꯦꯟꯇꯔꯒꯤ ꯄꯋꯥꯔ ꯑꯗꯩ ꯀꯟꯀꯔꯦꯟꯅ ꯑꯅꯤꯃꯛ ꯇꯧꯕ ꯌꯥꯕ ꯌꯦꯟꯅꯩꯗꯨꯗ ꯁ꯭ꯇꯦꯠꯀꯤ ꯄꯋꯥꯔꯁꯤ ꯑꯇꯣꯞꯄꯅ ꯁꯨꯊꯤꯡ ꯊꯤꯡꯖꯤꯟꯅꯗꯕꯁꯤ ꯃꯊꯧ ꯌꯥꯝ ꯇꯥꯏꯌꯦꯕ ꯁꯤꯒꯤꯁꯦ ꯑꯇꯩ ꯁ꯭ꯇꯦꯠ ꯑꯔꯤꯡꯕꯁꯤꯡꯁꯤꯗ ꯊꯤꯡꯖꯤꯟ ꯌꯥꯕ ꯖꯥꯠꯅꯠꯇꯦꯕ ꯀꯔꯤꯃꯨꯛ ꯇꯧꯕ ꯌꯥꯕ ꯖꯥꯠꯅꯠꯇꯦ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯂꯥꯏꯅ ꯀꯣꯝ ꯊꯥꯗꯣꯛꯈ꯭ꯔꯦꯕ ꯑꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯃꯇꯝꯗ ꯑꯩꯅ ꯑꯩꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯅꯨꯡꯉꯥꯏꯍꯟꯕ ꯑꯗꯨꯒ ꯂꯩꯄꯥꯛꯁꯤ ꯆꯥꯎꯈꯠꯍꯟꯕ ꯑꯗꯩ ꯃꯤꯌꯥꯝꯁꯤꯡꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯂꯥꯏꯐ ꯑꯦꯟ ꯄ꯭ꯔꯣꯄꯔꯇꯤ ꯐꯖꯅ ꯉꯥꯛꯄ ꯑꯗꯨꯒ ꯃꯤꯌꯥꯝꯁꯤꯡꯁꯤ ꯋꯦꯜꯐꯤꯌꯔ ꯍꯥꯏꯕ ꯁ꯭ꯇꯦꯠ ꯋꯦꯜꯐꯤꯌꯔꯒꯤ ꯂꯝꯕꯤꯗꯨꯗ ꯐꯖꯅ ꯄꯨꯁꯟꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕꯒꯤ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯑꯗꯨꯒꯨꯝꯕ ꯑꯩꯒꯤ ꯊꯕꯛꯇꯣ ꯑꯩꯒꯤ ꯊꯕꯛ ꯑꯩꯒꯤ ꯋꯥꯈꯜ ꯑꯩꯒꯤ ꯂꯧꯁꯤꯡꯗꯨ ꯂꯩꯕꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯒꯗꯧꯅꯤ ꯒꯥꯏꯁꯤ ꯈꯟꯅꯗ꯭ꯔꯦꯕ ꯄꯋꯣꯏꯗ ꯁꯨꯝ ꯑꯣꯏꯅꯔꯕꯅꯤꯅ ꯄꯋꯣꯏꯗ ꯑꯣꯏ ꯌꯥꯕ ꯑꯣꯏꯅ ꯄꯪꯊꯣꯛ ꯊꯣꯛꯅꯔꯛꯈ꯭ꯔꯦ ꯉꯁꯥꯏ ꯑꯌꯥꯝꯕꯅ ꯁꯤꯗ ꯂꯩꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯦ ꯃꯈꯣꯏ ꯈꯟꯅꯔꯒꯁꯨ ꯃꯈꯣꯏꯅ ꯑꯄꯥꯝꯕ ꯑꯗꯨꯒ ꯂꯝꯖꯦꯟꯗ ꯌꯥꯎꯖ ꯇꯥꯔꯒꯁꯨ ꯃꯣꯏꯅ ꯍꯥꯏꯗꯣꯔꯛꯏꯁꯤꯡꯁꯦ ꯁꯦꯟꯇꯔꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯛꯄ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯁꯤ ꯍꯥꯏꯕꯒꯤ ꯃꯨꯛꯅꯔꯤꯕ ꯇꯣꯈꯥꯏ ꯇꯥꯟꯅꯩ ꯍꯥꯏꯔꯤꯕ ꯅꯥꯀꯜ ꯑꯅꯤꯃꯛꯁꯨ ꯑꯗꯨꯝ ꯂꯣꯏ ꯐꯣꯡꯗꯣꯛꯅꯩꯑꯕ ꯑꯗꯨꯕꯨ ꯑꯝꯇꯗꯤ ꯍꯥꯏꯔꯛꯇ꯭ꯔꯤꯕ ꯁꯦꯟꯇꯔꯗꯒꯤ ꯑꯗꯣ ꯀꯩꯅꯣꯅꯤ ꯁꯦꯟꯇꯔꯗꯒꯤ ꯍꯥꯏꯔꯣꯏ ꯃꯣꯏꯅ ꯃꯃꯤꯡ ꯄꯤꯔꯗꯣꯏꯅꯤꯗꯅ ꯄꯤꯗꯤ ꯍꯥꯏꯔꯝꯒꯗꯧ ꯃꯥꯜꯂꯦ ꯈꯔ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯍꯥꯏꯔꯝꯃꯔꯣꯏ ꯍꯣꯏ ꯇꯥꯡ 19 ꯃꯇꯨꯡꯗ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯗꯤ ꯀꯔꯥꯝ ꯁꯥꯡꯒꯤꯗ ꯐꯝꯕ ꯃꯇꯨꯡꯗ ꯑꯗ ꯀꯔꯥꯝ ꯁꯥꯡꯒꯤ ꯐꯝꯕ ꯃꯇꯨꯡꯁꯤꯗ ꯀꯨꯀꯤ ꯃꯥꯏꯀꯩꯒꯤꯁꯨ ꯐꯝꯗꯣꯏꯅꯤꯗꯅ ꯑꯗ ꯄꯤꯔꯀꯥꯟꯗꯗꯤ ꯁꯦꯟꯇꯔꯅ ꯁꯣꯏꯗꯅ ꯍꯥꯏꯔꯛꯑꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯃꯣꯏ ꯃꯔꯤ ꯊꯥꯒꯠꯂꯦ ꯈꯜꯂꯁꯤꯅꯦ ꯑꯃ ꯄꯤꯔꯛꯄꯗꯨ ꯃꯣꯏ ꯌꯥꯅꯗꯣꯏꯅꯦꯕ ꯂꯥꯏꯕ ꯌꯦꯡꯅ ꯇꯥꯔꯦ ꯑꯩꯗꯤ ꯁꯣꯝꯗꯩꯁꯨ ꯈꯔ ꯆꯪꯉꯅꯤ ꯍꯥꯏꯔꯦ ꯁꯣꯝꯒꯤ ꯂꯩꯗꯨꯒ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕꯗꯤ ꯑꯣꯏꯊꯣꯛꯅꯤꯡꯉꯥꯏꯗꯤ ꯑꯣꯏ ꯌꯥꯅꯔꯒꯗꯤꯀꯣ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯂꯩꯔꯒꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯈꯔ ꯂꯩ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯃꯁꯤ ꯇꯥꯏꯁꯤꯟꯅꯕ ꯉꯝꯗ꯭ꯔꯤꯑꯕ ꯑꯗꯣ ꯁꯦꯟꯇꯔꯅꯕꯨꯗꯤ ꯌꯥꯝ ꯄꯥꯝꯃꯤ ꯁꯦꯟꯇꯔꯅ ꯃꯥ ꯅꯠꯇ꯭ꯔꯕꯅꯤ나 ꯄꯤ ꯑꯥꯔꯁꯤ ꯁꯨꯝ ꯁꯥꯡꯗꯣꯛꯈ꯭ꯔꯁꯤ ꯀꯥꯏꯅ ꯁꯥꯡꯗꯣꯛꯄꯒꯤ ꯄꯣꯠꯇꯨꯁꯨ ꯂꯩꯒꯗ꯭ꯔꯥ ꯑꯗꯨꯃꯛꯇꯤ ꯕꯤ ꯖꯦ ꯄꯤ ꯁ꯭ꯇꯦꯠꯀꯤ ꯁꯤꯒꯤ ꯅꯣꯔꯠ ꯏꯁꯇ ꯃꯔꯥ ꯇꯥꯖꯗꯅ ꯋꯥꯅ ꯁꯦꯝꯖꯔꯤꯕ ꯄꯣꯠꯁꯤ ꯃꯥꯡꯕꯁꯨ ꯃꯣꯏꯅ ꯄꯥꯝꯃꯣꯏꯅ ꯈꯜꯂꯦꯕ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯃꯣꯏ ꯄꯨꯟꯁꯤꯜꯂꯛꯑꯕ ꯑꯗꯨꯒ ꯃꯣꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯂꯤꯁꯁꯤ ꯈꯔ ꯃꯣꯏ 3-4 ꯄꯤꯔꯕ ꯗꯦꯜꯂꯤꯅ ꯈꯜꯂꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯂꯤꯂꯥ ꯂꯣꯏꯔꯦ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯍꯣꯏ ꯁꯣꯝꯗꯩꯁꯨ ꯑꯦꯄ꯭ꯔꯣꯆ ꯇꯧꯔꯕ ꯃꯗꯨ ꯏꯐ ꯌꯥꯔꯒꯗꯤ ꯑꯣꯀꯦ ꯇꯥꯔꯒꯗꯤ ꯄꯤꯔꯛꯑꯒꯗꯤ ꯁꯦꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯑꯗꯨꯗ ꯅꯝꯕꯔ ꯁꯞꯄꯣꯔꯠ ꯐꯪꯗꯕꯗꯣ ꯑꯃꯨꯛ ꯑꯗꯨꯗꯤ ꯄꯥꯔꯇꯤ ꯃꯁꯦꯟ ꯅꯠꯇ꯭ꯔꯒꯅ ꯄꯥꯔꯇꯤꯒꯤ ꯍꯥꯏ ꯀꯃꯥꯟꯒꯤ ꯑꯗꯨꯝ ꯂꯩꯖꯔꯝꯃꯅꯤ ꯑꯗꯨꯒꯤꯗꯤ ꯃꯣꯏꯗꯤ ꯄꯨꯟꯗꯤ ꯄꯨꯜꯂꯦꯗꯅ ꯍꯣꯏ ꯑꯗꯨꯒ ꯌꯥꯅꯕꯒꯤ ꯊꯥꯒꯠꯂꯦꯗꯅ ꯊꯥꯒꯠꯄꯗ ꯁꯣꯝꯒꯤꯁꯨ ꯌꯥꯎꯅꯤ ꯁꯣꯝꯒꯤꯁꯨ ꯌꯥꯎꯅꯔꯅꯦꯕ ꯌꯥꯎꯅꯕꯗ ꯑꯥꯗꯩ ꯈꯜꯂꯛꯄꯗꯣ ꯑꯗꯨ ꯌꯥꯅꯅꯦꯅ ꯃꯥꯏꯀꯩ ꯑꯅꯤꯃꯛꯅ ꯍꯥꯏꯅ ꯁꯣꯏ ꯌꯥꯔꯅꯦꯕ ꯑꯦꯁꯨꯔꯦꯟꯁ ꯄꯤꯊꯣꯛꯈ꯭ꯔꯕꯅꯤ ꯏꯟꯁꯨꯔꯦꯟꯁ ꯑꯣꯖꯥꯒꯤ ꯈꯨꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯍꯧꯖꯤꯛꯁꯤꯗ ꯆꯦꯜꯂꯤꯕ ꯆꯣꯡꯉꯤ ꯃꯌꯥꯝ ꯑꯗꯨꯒ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯗ ꯍꯣꯏ ꯁꯦꯟꯇꯔꯒꯤꯁꯨ ꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯒꯤꯁꯤ ꯁꯣꯏꯗꯅ ꯅꯩꯅꯔꯝꯒꯅꯤ ꯄꯥꯔꯇꯤꯒꯤ ꯑꯣꯏꯕ ꯑꯗꯨꯒ
state si goi ba governance ki ju moi ju government formation si BJP government ama thamba hai si president rule su hai nga sai jan thabi hi bedo president rule hai bo ani asom center de gum adum lak pa poni na adu tar center na kadai phau ba lumna ta ga da ge si ni ta bi ri ke hai bo pot ne si ta koi na lang yu me am ji mukti kamai yeng bi center yam ngai ba ama ai tang panjage ko khoi handak me manga da sabit patra la aba matung mana chuzambur salaga unaru re khautega baltega unaru re MLA nga kani aduga somdasu khemchan unare sector unare adagi even govinda so unena haibiri aduga atopa MLA me amana no kamu bisala mun nemsa kugen unure halaga mu MLA me am une MLA singdo 21 MLA sing sigim manung de yaw ba koi saka semge hana hayaw ba kangu gar so dum yaw ye hoi kamai to ge da moina tholok da media da hay matam da koi sakar sembagi wa ma ta ngna de pan de na hay gang si gi ba kano gi na amma pan de hay ba adu tak padi moi gi career se kadai ga lei ri ge da career to speak about formation of government where is it gone sineba ko aduga somdana unada ba kanguna kano koi gi se unada ba har ga di ma loina mu unaram de even mi khara unada ba yawe even ai khan bada rameswar ko unaram do mante ma masana di akoi leadership ta munaba lei kholi hana haibagi pot haibadi mogi stand ji clear oi oidaba khoi gi miyam sina president rules patre noi akoi gi mihut oina thagi bidi noi suspension da leiri se noi masing ju leiri ni kari gi government semdri noina pendrba miyam gi kholau si da mathang vote phangaroi dra hana akoi gi toba akoi gi pa kari hani propaganda gi type amada chalak pase shine ba yam nungai trise aduga amana ko aina sitinga sigi kano sida aina thamjaning pot am khana mamangi government do fail ore adudi if failure is kai gino constitutional machinery sing se work akoi gi phajana ngak pangam dirga di state fail ore aduna adugi remedies hoina remedial measures hoina koi 356 ki makada president rule la president rule la akanda president rule sina so muk chamana na fail ore gadi madugi muk remedial measures se karamba khoi Indian constitution gi thagro constitution da madugi remedial measures se kari oigani haiba se wa mata pande adu logic na takpadi if even president rules fail oi taragadi there should be a fresh mandate haise masi kana logic na adu tai fresh mandate ama natragadi ngasagi president rules fail oraba adai kanu su fail oraba the lewak to the hogi shanti restoration hanjal hangi hai taragadi miyang gi ba fresh mandate ama darka oiba madugi mandate to akoi India da puloi se haiba gi mandate phok ta thaina website torom bodo indian to se pendre haiba gi mandate to adom lom da lak phok yana leibagi pot ama khak adai da hona ta constitution da lapse sama hona tanam ne haiba tare madubangna aina madu tawse haiba de nate tawbadabu leiriba khoi gi hingi ba power di leijadra MLA sing sina mu MLA form tora kanda hairiba constitutional machineries khoi gi collapse tar ba myam se amuk hingalan bangam gadra haiba gi pot su acho wangam oeba kaino da during this crisis period ina ngasai gi haina riduni kuki yaw gadra yaw roidra yawraga na kamai to ba moi to gadi mana kari adu plus sigi matam sida muk keno to usisu election to keno ma fresh mandate ama election ama to na hona ku matam du su sida adu da di BJP di pungoi lorani BJP ni madu madi kasu pam dong mande aduna constitution da lerami ba sida hol leiba man ba ama khak khoi gi fresh keno se khoi gi PR bok to fail already what next karamba PR na tab kari mechanism lo khut pe ya da se emergency gi matam 1977 adai gi matam du da legi si pora hold on pura shut down ni emergency ni natra adu matung dong election torga fresh keno among shemi dana adumai tawdra manipur gi sida adugumba pot ama yagadra haibidi 52 yagadra 352 ji yargana manipur khakta da kamai yadu no india pumda ke yaroi du no ka haiba sigi area sida khoi yamna chamamna ba amasum poga leibani na kari no da tawgada ba adagi leiriba government pariba government chalairiba president rule bu oisunu adagi asongi vice president bu oisunu ko iside le MLA sing bu oisunu people sing je moina confused state ko yi thamna bu hona basina ko yi democracy gi yamna ko yi phajaraba keno se mahau se ko yi mangan na gi machak ama ohli haina adumaina oina ai thamjagi adu chairman khara jinu ja number si leire na tragana yanare aduga common oipa makoina yanaba leader ama propose tore center na yare chairman khale je adu
kayam yamna hojik janjut pambi ba sigi phibam sida kadai fawba kayam stability yamna stable government oiba ngamgadra thabak tawda kadamu ngamgadage haibuduni kuki gi kuki jo gi MLA tarani hariba separate administration da lengdana koi leiri ka hari sina du sakar sem sida yaw adi koi separate administration gi wana te separate administration gi hena public kinu akoi gi autonomous se khare hena pirlori haidi hujiki moi gi leiriba ADC gi shakti se khare hena pisan badum kaide ko koi hana da gi su dum talaga lakpane ba koi gi ching ni pham sing da pena dri khona dri sing se centralized da government jina man pisa cha ya na baina sorry pisa cha ya na ba ga ji allegation direct tare ko khudong cha ba khara lob ya na ba hena center da sum paisal tum ba adagi separation of kano se koi gi decentralized tawrak ta bagi adugi mami se na maram ora ga ADC gi election book tok dan lai ne ba sisu factor mo ram ya rin ne ba kai gi no da adugi ADC da leader ma cham cham ya ma thokla ani adugi mayam dugi kholaw du ni public tu na ta do ri du adugum ba mayam du chat taraga di akhoi gi portion normal si da ka halak oi hainingai leite ba kai gi no da power pai ba adagi ara pa da chingi di ADC gi pham sing du lak pa sing na si de si da keno leiraga leiriba sing yung ga leiraga pisa tan da na leiba singum ba mayam ji ura kadoi ne ba public mayam na sigi pot mayam ji spread to raga hujikti Manipur khangam da pot me ama khanga abane ba si matam si da khoi arai ba khoi gi kare hani moi yarak patadi moi yaraga di si da kuki jogi keno to yaraga di aduga with sincerity akhoi gi mix achan ngirai nai da ba government semanga ba leadership ma kan manga magadi akhoi da normal si ja soidana hanjelakani ha ba thajab yam chawon le hoi Manipur miyamna Manipur gi miyamna kendra digi thagat khiba MLA sing mihu sing sina semba aduguma lenga ama pami opposition gi ruling gi aduna lenga ama leibadi pami president's rule si constitutional gi machinery sing du nga pangam dre kai thare haidana thamgi bu oitarga su state sigi leiriba miyam gi interest ta lenga semdi pami aduga MLA sing su soidana pami adubu semgudru lenga si power gi shakti dugi Shakti yenarapagi Shakti sing khainarapagi mauda mai pakpagi lenga oina thoropana taba aduga mathangi akhoi image ogdana ba mathang vote kana bagi mong do ina lenga tu semokpana taba sapsana sida lenga londu governance su lehanabagi adugumba khongthang di pami center na su karamba frame lor ka doino yengma tare kuki MLA sing CSO singi makhoi gi kari frame lauthor ka doino meeting phambada aduga tang tarama panda muk karam syam gi MLA sigi yumda pangthok ko doriba apun bagi ni haiba apun basita kayam yamna saru ga duna mi noina ba MLA khudima ayamna no yaw doira sam khara represent tawraga dum yaw bna dum yadore bra sitana kari anou ba kari freb lor pangam doino karamba anou ba on ba mal uba phangda ge do khoi yeng bitari movement kumba adi ba perjon kumba ga se sarkar semding mang da masi tawgani ga bagi agenda khara yawdana ga ba ko sarkar semaga kaidu doino ba se koi praja su khangan bam changi sim dang ga yai jawga hoi agi mikal thengna bada keno happy dana manifesto pi thena adumaina agenda ka karam bada base orga lenga shem duino kai dum yam ka khanga lagadi adu su yawraga sarkar sembagi adu su adum togbiyo ba natana blind da ba ko adum pangtok dok na ta ba buffer zone se khodak ta lok thok ka dorim ni adagi koi free movement koi national highway ka se ya halani haidana hana tawba ma change ba praja su mamit tu nuai na ba ko natraga di pa haijin basi mina thajaroida hoi kayam noising asigi Manipur fans saru abiri bozab SARATCHANDRA oza DHANABIR oza ringkom kana thasa phongdok jeri ngasigi ne di SKTV na sandok chaba Manipur fans tro matan solo chinjere yengbribu sungum kana khurumjeri